ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅ? ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯗ ꯂꯥꯏꯕꯤ ꯀꯧꯕꯤ ꯌꯥꯝꯅ ꯁꯥꯔꯩ ꯀꯟꯕꯤ, ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯀꯌꯥ ꯁꯤꯡꯊꯥꯅꯗꯕꯤ, ꯃꯥꯅ ꯇꯧꯕ ꯊꯕꯛꯇꯅ ꯃꯍꯦꯜꯂꯦ ꯈꯟꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛ ꯀꯧꯕ ꯃꯕꯨꯛ ꯃꯔꯥ ꯌꯥꯝꯅ ꯇꯞꯆꯕ, ꯏꯪꯖ ꯇꯞꯆꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯑꯁꯤ ꯂꯥꯏꯕꯤꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯈꯦꯟꯅꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯅꯣꯡꯃꯇ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯖꯕ ꯃꯤꯑꯣꯏ ꯅꯠꯇꯦ꯫ ꯑꯗꯨꯒ ꯂꯥꯏꯕꯤꯗꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯏꯁꯧꯗ ꯂꯥꯡꯗꯨꯅ ꯂꯩꯕ ꯌꯥꯝꯅ ꯁꯥꯔꯩ ꯀꯟꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯅꯨꯃꯤꯠꯅ ꯁꯤꯡꯈꯩ ꯍꯨꯜꯂꯛꯄ, ꯀꯣꯔꯧꯍꯟꯕ ꯃꯥꯅ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯛꯄ, ꯇꯥꯏꯕꯪ ꯑꯣꯏꯕ ꯀꯅꯥꯅ ꯁꯨꯃꯥꯡꯗ ꯍꯩꯀꯠ ꯂꯩꯀꯠ ꯀꯌꯥ ꯇꯝꯖꯗꯨꯅ ꯊꯧꯅꯤꯖꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤ ꯃꯥꯗꯤ ꯏꯁꯧ ꯀꯟꯅ ꯇꯧꯔꯤ꯫ ꯉꯝꯗ꯭ꯔꯦꯕ, ꯀꯅꯥꯅꯕꯨ ꯉꯝꯖꯕ ꯊꯕꯛꯅꯣ? ꯆꯍꯤ ꯌꯥꯝꯕꯒꯤ ꯃꯇꯤꯛ ꯊꯕꯛꯁꯨ ꯌꯥꯝꯈꯠꯂꯛꯏ꯫ ꯑꯁ, ꯁꯨꯃꯥꯡꯁꯦ ꯇꯩꯕ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯁꯦ ꯍꯦꯛ ꯉꯝꯂꯣꯏꯗꯧꯔꯤ, ꯈ꯭ꯋꯥꯡꯒꯁꯦ ꯒꯦ ꯍꯦꯛ ꯂꯥꯎꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯤ ꯃꯈ꯭ꯋꯥꯡꯒꯗꯨ ꯍꯥꯏꯐꯦꯠ ꯇꯤꯡꯈꯠꯇꯨꯅ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯂꯩꯗꯨꯅ, ꯁꯤꯔꯦ, ꯃꯥꯏ ꯄꯦꯝꯃ, ꯑꯁꯨꯛ ꯋꯥꯅ ꯀꯩꯗꯧꯕꯒꯤ ꯂꯝ ꯇꯩꯖꯔꯨꯅꯦꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯕꯤ ꯏꯃꯨꯡ ꯂꯝꯗꯣꯟ ꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯊꯣꯛꯏ꯫ ꯍꯩ ꯇꯣꯝꯄꯣꯛ, ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯏꯃꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤꯅꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯛꯑꯣ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ, ꯏꯃꯥ ꯀꯔꯤ ꯂꯩꯔꯦ? ꯀꯔꯤ ꯂꯩꯔꯦꯕꯨ ꯀꯔꯤꯅꯣ? ꯃꯔꯝ ꯂꯩꯇꯅꯅꯤ ꯏꯃꯥꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯤ꯫ ꯏꯃꯥ ꯁꯨꯃꯥꯡꯁꯦ ꯇꯩꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦ, ꯅꯪ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯈꯔ ꯉꯟꯅ ꯆꯠꯀꯗꯕꯅꯤ꯫ ꯏꯇꯥꯎ ꯄꯨꯔꯦꯜꯁꯨ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯏꯇꯥꯎ ꯂꯥꯛꯇ꯭ꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯐꯤ ꯑꯃꯣꯠꯄ ꯈꯔ ꯂꯩꯔꯤꯕꯁꯦ ꯁꯨꯗꯣꯝꯒꯦ ꯇꯧꯕꯅꯤ꯫ ꯁꯨꯃꯥꯡꯁꯦ ꯅꯨꯡꯇꯤꯒꯤꯁꯨ ꯇꯩꯗꯨꯅ ꯂꯩꯔꯦ꯫ ꯉꯁꯤꯗꯤ ꯁꯨꯃꯥꯡꯁꯦ ꯊꯨꯅ ꯇꯩꯗ꯭ꯔꯕꯁꯨ ꯇꯣꯛꯑꯁꯤ ꯏꯃꯥ꯫ ꯍꯩ, ꯑꯩꯅ ꯉꯝꯗꯕꯁꯤꯗ ꯇꯉꯥꯏ ꯐꯗꯕꯒꯤ ꯁꯨꯃꯥꯡ ꯇꯩꯕꯁꯦ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯐꯤꯗꯨꯗꯤ ꯍꯌꯦꯡ ꯁꯨꯔꯕꯁꯨ ꯌꯥꯏ ꯀꯩꯅꯣ? ꯅꯃꯥꯏ ꯅꯥꯜꯂꯒ ꯈꯨꯅꯤꯡꯗ ꯊꯤ ꯇꯩ ꯍꯥꯏꯗꯣ ꯇꯥꯟꯒꯅꯨ꯫ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯏꯃꯨꯡꯗ ꯆꯥꯏꯔ ꯂꯩꯔꯒ ꯐꯤꯖꯣꯜ ꯅꯥꯟꯅꯅꯦ ꯌꯨꯝꯁꯤꯗꯒꯤ ꯊꯣꯛꯂꯒ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕꯗꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯗ꯭ꯔꯣ? ꯇꯣꯝꯄꯣꯛ ꯃꯃꯥꯒꯤ ꯃꯒꯨꯜ ꯃꯨꯟꯅ ꯈꯪꯕꯅ ꯋꯥ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯨꯕ ꯇꯧꯗ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯨꯃꯥꯡꯗ ꯀꯨꯝꯊꯗꯨꯅ ꯃꯃꯥꯅ ꯇꯩꯔꯝꯂꯤꯕ ꯂꯝꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯅ ꯇꯧꯏ꯫ ꯂꯥꯏꯕꯤ ꯃꯪꯒꯣꯜ ꯗꯥꯔꯤꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ, ꯍꯩ, ꯊꯕꯛ ꯇꯧꯕꯗꯅꯦ ꯍꯥꯊꯨ ꯇꯧꯒꯅꯨ꯫ ꯏꯃꯥ ꯌꯦꯡꯕ ꯌꯥꯝ ꯋꯥꯏꯀꯣ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯆꯨ ꯇꯥꯅ ꯇꯧꯕ ꯇꯝꯒꯗꯕꯅꯤ ꯍꯥꯏꯅ ꯁꯨꯝ ꯇꯧꯏꯅꯦ ꯃꯁꯤ꯫ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯏꯃꯥꯅ ꯇꯔꯤꯕ ꯂꯝ ꯈꯨꯇꯩꯗꯣ ꯌꯦꯡꯂꯒ ꯅꯤꯡꯊꯤꯅ ꯇꯩꯌꯨꯅꯦ꯫ ꯅꯪꯅ ꯇꯔꯤꯕꯗꯨꯗꯤ ꯏꯄꯣꯝꯒ ꯏꯅꯥꯏ ꯅꯥꯏꯔꯗꯅ ꯍꯣꯔꯦꯟ ꯀꯪꯂꯕ ꯀꯥꯟꯗ ꯁꯣꯏꯗꯅ ꯂꯥꯡꯂꯅꯤꯅꯦ꯫ ꯏꯃꯥ, ꯑꯩꯕꯨ ꯅꯨꯄꯤꯔꯣ? ꯂꯝ ꯇꯩꯕꯁꯤ ꯐꯥꯎꯗꯤ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨꯗ꯫ ꯑꯩꯅ ꯅꯨꯄꯤ ꯑꯣꯏꯔꯝꯃꯗꯤ ꯏꯃꯥꯅ ꯇꯔꯤꯁꯤꯗꯒꯤ ꯍꯦꯟꯅꯅꯦ ꯑꯩꯅ ꯐꯖꯅ ꯇꯩꯔꯝꯃꯅꯤ, ꯍꯩꯇ ꯇꯧꯏꯅꯤ꯫ ꯍꯦ, ꯊꯕꯛꯇꯕꯨ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯥ? ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ꯫ ꯃꯁꯤꯗ ꯅꯨꯄꯤ ꯅꯨꯄꯥ ꯈꯥꯏꯗꯨꯅ ꯂꯩꯔꯕꯗꯤ ꯆꯔꯥ ꯍꯦꯟ ꯁꯤꯔꯣꯏꯗ꯭ꯔꯣ? ꯅꯊꯤꯕꯣꯡꯗ ꯂꯥꯝꯅꯕꯗꯤ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯅꯤꯅꯦ, ꯍꯥꯏꯅꯦꯕ꯫ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯅꯦ ꯑꯩ ꯏꯁꯨ ꯀꯥꯔꯛꯇꯅ ꯅꯨꯔꯥ ꯆꯐꯨꯁꯦ ꯀꯣꯛꯇꯛꯁꯤꯗ ꯏꯇꯣꯝꯇ ꯍꯩꯖꯤꯟꯖꯗꯣꯏꯅꯤ ꯌꯦꯡꯉꯣ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯅ ꯅꯨꯔꯥ ꯐꯗꯤ ꯄꯥꯏꯕꯒꯨꯝ ꯄꯥꯏꯔꯒ ꯁꯨꯃꯥꯡꯁꯦ ꯊꯨꯡꯅꯕ ꯇꯩꯔꯦꯗꯅ ꯑꯃꯨꯛ꯫ ꯃꯃꯥ ꯃꯆꯥꯅ ꯑꯁꯨꯝꯅ ꯃꯔꯩ ꯇꯧꯔꯤꯉꯩ ꯄꯨꯔꯦꯜꯁꯨ ꯇꯣꯝꯄꯣꯛꯄꯨ ꯀꯧꯕ ꯊꯕꯛ ꯆꯠꯅꯕꯒꯤ ꯍꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯏꯇꯥꯎ, ꯅꯪꯗ ꯍꯧꯖꯤꯛꯇꯒꯤ ꯃꯣꯔꯥ ꯐꯝꯕꯒꯤ ꯄꯔꯥ ꯇꯝꯁꯤꯟꯕ ꯍꯧꯔꯤꯔꯣ? ꯀꯩꯅꯣ, ꯊꯕꯛ ꯈꯔ ꯉꯟꯅ ꯆꯠꯁꯦꯅ ꯍꯥꯏꯅꯈ꯭ꯔꯒ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯅ ꯁꯨꯃꯥꯡꯒ ꯑꯃꯨꯛ ꯇꯩꯗ ꯂꯩꯔꯝꯃꯤꯁꯤꯕꯣ? ꯏꯇꯥꯎꯒꯤꯗꯣ ꯌꯦꯡꯕ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥꯅ ꯏꯜꯂꯤ ꯐꯤꯁꯦ ꯅꯀꯣꯛꯇꯨꯗ ꯍꯥꯏꯐꯦꯠꯀ ꯀꯨꯞꯁꯤꯜꯂꯕꯗꯤ ꯌꯦꯡꯕ ꯊꯣꯛ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯇꯥꯟ ꯆꯥꯗꯕ ꯍꯌꯤꯡ ꯁꯥꯗꯅ ꯁ꯭ꯋꯥꯏꯗ ꯉꯔꯪ ꯉꯪꯂꯕ꯭ꯔꯥ ꯍꯥꯏꯕꯨ ꯅꯨꯔꯥ ꯐꯗꯤꯁꯤꯅ ꯅꯃꯥꯏꯅ ꯊꯣꯝꯃꯛꯀꯅꯤ ꯑꯔꯦꯝꯕꯗ꯫ ꯂꯥꯏꯕꯤꯅ, ꯄꯨꯔꯦꯜ, ꯀꯩꯅꯣ ꯅꯪꯅ ꯅꯊꯧ ꯂꯩꯇꯈꯩ ꯑꯌꯨꯛ ꯑꯦꯟꯗꯥ ꯑꯉꯟꯕꯁꯤ ꯂꯥꯛꯂꯒ ꯃꯤ ꯃꯊꯧ ꯇꯧꯖꯔꯤꯕ ꯏꯆꯥꯁꯤꯗ ꯉꯥꯡꯂꯤꯕꯗꯣ ꯑꯣ, ꯊꯕꯛ ꯆꯠꯄꯒꯤ ꯍꯧꯕ ꯂꯥꯛꯏꯕ ꯑꯩꯁꯦ ꯊꯕꯛ ꯂꯩꯇꯕ ꯑꯃꯨꯛ ꯇꯥꯔꯕ? ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯆꯥꯅꯨꯄꯥꯅ ꯂꯝ ꯇꯩꯔꯤꯁꯤꯅ ꯊꯕꯛ ꯂꯩꯕꯤꯒꯤꯔꯤꯅꯦ? ꯍꯣ, ꯂꯝꯁꯦ ꯑꯩꯅꯅꯦ ꯇꯩꯒꯦ ꯌꯥꯎꯅ ꯇꯩꯍꯜꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯍꯩꯄꯥ ꯁꯥꯕꯒꯤ ꯍꯛ ꯂꯩꯇꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯀꯅꯤ ꯈꯪꯗ꯭ꯔꯕꯗꯤ ꯂꯝ ꯇꯩꯕꯗ ꯅꯠꯇꯦ, ꯐꯤꯁꯥꯀꯣꯟ ꯑꯃꯁꯨꯅꯦ ꯂꯩꯔꯒ ꯐꯅꯦꯛ ꯁꯥꯗꯨꯅ ꯊꯝꯒꯗꯧꯔꯤꯕꯅꯤ꯫ ꯄꯨꯔꯦꯜ ꯄꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯃꯃꯧꯒꯁꯨ ꯄꯥꯝꯃꯤ ꯃꯥꯜꯂꯦ, ꯃꯤꯅꯤ ꯁꯥꯗꯅ꯫ ꯁꯣꯝꯗꯅ ꯃꯥꯒꯤ ꯁꯥꯔꯩ ꯈꯪꯕꯗꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥꯁꯤꯗ ꯀꯣꯏꯖꯗꯧ ꯅꯨꯄꯤꯁꯤꯡꯗꯣ ꯀꯥꯏꯗ ꯆꯦꯟꯅꯔꯤꯁꯦ ꯃꯥꯗꯤ ꯈꯪꯖꯄꯣꯠ ꯅꯠꯇꯦꯕ꯫ ꯃꯁꯛꯅ ꯊꯤꯔꯤꯕ, ꯁꯥꯔꯩꯅ ꯐꯠꯇ꯭ꯔꯤꯕ꯫ ꯏꯇꯥꯎꯁꯤꯒꯤ ꯃꯃꯥꯅꯦ ꯍꯥꯏꯕꯗꯣ ꯑꯗꯣꯝꯅ ꯄꯛꯆꯈꯤꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯕ ꯃꯃꯥꯅꯣ ꯈꯪꯗꯦꯅꯦ,
ꯃꯁꯤ ꯈꯪ ꯐꯅꯨꯕꯤꯁꯤꯕꯣ ꯍꯩ ꯀꯔꯤꯅꯣ ꯄꯨꯔꯦꯜ ꯅꯪꯅ ꯅꯆꯤꯟꯗꯨꯗ ꯃꯔꯨꯝ ꯃꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯑꯩꯒꯤ ꯃꯔꯝꯗ ꯐꯠꯇꯕ ꯋꯥ ꯉꯥꯡꯂꯤꯕ꯭ꯔꯥ ꯍꯥ ꯄꯨꯔꯦꯜ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯅꯦꯁꯤꯗꯤ ꯑꯣꯟꯊꯣꯛ ꯃꯤꯋꯥꯕꯨ ꯏꯇꯣꯝꯇ ꯉꯥꯡꯕ ꯌꯥꯕꯗꯧꯅ ꯑꯩꯗꯤ ꯍꯣꯔꯦꯟ ꯊꯕꯛ ꯁꯨꯕꯒꯤ ꯍꯤꯡꯁꯥꯞ ꯁꯨꯝ ꯏꯇꯣꯝꯇ ꯍꯣꯠꯆꯕꯅꯦꯃꯤ ꯂꯥꯏꯕꯤꯁꯨ ꯃꯇꯣꯝꯇ ꯈꯟꯖꯩ ꯃꯁꯤꯒꯤ ꯃꯌꯥꯗ ꯌꯨꯕꯤ ꯎꯝꯕ ꯃꯥꯟꯕꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯆꯨꯝꯂꯖꯥꯠꯂꯅꯦ ꯍꯣꯏꯗ ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯂꯥꯏꯕꯤ ꯑꯩꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯕ ꯍꯧꯅꯗꯦ ꯃꯃꯥ ꯑꯄꯪꯕꯤꯒꯤ ꯃꯆꯥꯁꯤꯕꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯇꯣꯝꯄꯣꯛꯁꯨ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯄꯨꯔꯦꯜꯒ ꯄꯨꯟꯅ ꯊꯕꯛ ꯃꯐꯝꯗ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯄꯨꯔꯦꯜꯅ ꯏꯇꯥꯎ ꯍꯌꯦꯡꯈꯩꯗꯤ ꯀꯣꯟꯊꯣꯡꯗ ꯑꯣꯏꯅ ꯂꯩꯔꯝꯃꯨ ꯑꯩ ꯅꯈꯣꯏꯅ ꯃꯥꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯑꯎꯕ ꯃꯤ ꯈꯨꯗꯤꯡ ꯆꯤꯛꯇꯨꯗ ꯇꯧ ꯂꯩ ꯅꯣꯡꯇ ꯃꯁꯥꯁꯦ ꯁꯥꯟꯇꯤꯗ ꯂꯩꯔꯝꯗꯦꯕ ꯑꯁ ꯑꯁꯤꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯅꯤ ꯄꯪꯇꯥ ꯃꯇꯥꯎ ꯀꯩꯗꯧꯒꯦ ꯅꯪꯁꯤꯗꯤ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯍꯥꯏꯕꯤꯔꯣꯏꯌꯦ ꯇꯣꯝꯄꯣꯛ ꯏꯕꯨꯡꯉꯣ ꯅꯃꯥ ꯑꯃꯒꯤ ꯃꯇꯧꯅꯤ ꯍꯌꯦꯡ ꯅꯠꯇꯨꯗꯣ ꯐꯗꯤ ꯁꯨꯝꯕꯗꯧꯅ ꯁꯨꯝ ꯂꯩꯔꯝꯗꯅꯕꯀꯣ ꯑꯃꯗꯨꯅꯒ ꯃꯤꯉꯝꯕ ꯉꯝꯖꯗ꯭ꯔꯤꯕ ꯑꯣꯟꯊꯣꯛꯅ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯗꯣꯏꯖꯥꯠꯅꯤ ꯅꯣꯏ ꯏꯃꯨꯡ ꯀꯨꯝꯍꯩꯁꯦ ꯍꯣ ꯏꯃꯥ ꯃꯆꯤꯟ ꯀꯟꯕꯩꯅꯤ ꯑꯩꯅ ꯑꯁꯥꯕꯕꯨ ꯏꯪꯊꯍꯟꯕ ꯉꯝꯕ ꯃꯩꯇꯥꯜ ꯑꯆꯥꯛꯄꯕꯨ ꯃꯨꯠꯍꯟꯕ ꯉꯝꯕ ꯂꯥꯏꯖꯕ ꯑꯣꯏꯅ ꯂꯧꯗꯣꯏꯁꯦ ꯑꯗꯨ ꯌꯥꯝ ꯐꯔꯕꯅꯤ ꯂꯥꯏꯖꯒ ꯅꯠꯇꯕꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯅꯃꯥꯒ ꯃꯆꯤꯡ ꯃꯥꯟꯅꯕꯒ ꯂꯧꯔꯨꯔꯗꯤꯕ ꯃꯅꯤꯃꯨ ꯈꯠꯅꯕꯗ ꯁꯅꯤꯅ ꯐꯥꯎ ꯌꯦꯡꯁꯤꯟꯕ ꯉꯝꯗꯗꯅꯕ ꯍꯧꯇꯥ ꯆꯦꯡꯗꯣꯏꯖꯥꯠꯅꯤ ꯌꯥꯔꯁꯦ ꯅꯪꯒꯤ ꯋꯥꯗꯣ ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯕꯗ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯣ ꯊꯕꯛ ꯃꯐꯝꯁꯨ ꯌꯧꯔꯦ ꯊꯕꯛ ꯍꯧꯅꯕ ꯇꯧꯁꯤ ꯍꯣꯔꯦꯟ ꯊꯕꯛꯁꯦ ꯈꯔ ꯉꯟꯅ ꯂꯣꯏꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯍꯥꯏꯐꯦꯠ ꯆꯪꯉꯝꯁꯤ ꯁꯣꯝꯗꯅ ꯂꯩꯕꯤ ꯌꯨꯝꯗꯨꯗ ꯃꯇꯣꯝꯗ ꯁꯨꯝ ꯂꯩꯕꯗꯨ ꯇꯜꯂꯛꯄꯗꯒꯤ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯕꯗ ꯃꯧ ꯃꯁꯦꯜ ꯂꯥꯏꯕꯤꯒꯤꯅ ꯃꯁꯤ ꯊꯕꯥ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯊꯕꯥꯗꯤ ꯃꯁꯨ ꯑꯄꯤꯛꯄꯗꯨ ꯃꯅꯝꯗ ꯄꯣꯠꯁꯤꯟꯗꯨꯅ ꯃꯤꯒꯤ ꯐꯤ ꯍꯧꯕꯤꯌꯨ ꯍꯥꯏꯅ ꯊꯝꯂꯝꯕ ꯂꯪꯁꯤꯡꯗꯨ ꯍꯥꯞꯆꯤꯟꯗꯨꯅ ꯐꯤ ꯍꯧꯅꯕ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯁꯪꯒꯣꯏ ꯅꯥꯀꯜ ꯑꯗꯨꯗꯅ ꯃꯃꯧ ꯅꯨꯄꯤ ꯑꯅꯤ ꯊꯣꯏꯕꯤꯒ ꯅꯨꯔꯦꯒ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯀꯟꯅ ꯁꯨꯔꯤ ꯂꯥꯏꯕꯤꯅ ꯍꯣꯏ ꯏꯆꯦ ꯀꯔꯤꯅೋ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕꯁꯤꯗ ꯅꯁꯨ ꯑꯄꯤꯛꯄꯗꯨ ꯄꯣꯠꯁꯤꯜꯂꯒ ꯐꯤ ꯀꯣꯟꯅꯕꯤꯗꯨ ꯂꯩꯔꯤꯕꯗꯨꯕꯨ ꯎꯪꯕꯕꯨ ꯉꯝꯂꯤꯕ꯭ꯔꯣ ꯍꯩꯃ ꯏꯅꯥꯎ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯏꯁꯨꯁꯦ ꯃꯃꯥꯗꯒ ꯂꯩꯌꯨ ꯌꯥꯕ ꯅꯠꯇꯦ ꯃꯕꯣꯛ ꯑꯩ ꯍꯦꯛ ꯎꯕꯒ ꯄꯣꯕꯤꯌꯨ ꯁꯤꯅꯕꯨ ꯑꯗꯨꯗ ꯏꯁꯨꯁꯦ ꯄꯣꯠꯁꯤꯜꯂꯒꯅꯦ ꯃꯤꯒꯤ ꯍꯧꯔꯝꯕ ꯐꯤꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕꯅꯤ ꯁꯦꯁꯦ ꯁꯤꯗ ꯀꯥꯔꯛꯇꯨꯅꯅꯦ ꯉꯥꯏꯍꯥꯛ ꯐꯝ ꯈꯣꯠꯂꯥꯎ ꯂꯩꯕꯤꯁꯨ ꯀꯥꯔꯛꯇꯨꯅ ꯃꯁꯤꯅ ꯄꯤꯔꯤꯕ ꯐꯤꯗꯥꯗꯨꯗ ꯐꯝꯊꯩ ꯑꯗꯨꯒ ꯁꯤꯡꯖꯨ ꯁꯨꯔꯤꯕ ꯃꯧ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯃꯧ ꯅꯈꯣꯏ ꯅꯆꯤꯟ ꯏꯅꯥꯎ ꯑꯅꯤꯗ ꯑꯗꯨꯗ ꯆꯥꯍꯧꯅꯕ ꯍꯥꯏꯗꯅ ꯂꯥꯡꯗ ꯂꯩꯔꯒꯅꯦ ꯑꯁꯣꯏꯕꯤꯅ ꯅꯦꯝ ꯑꯁꯤꯗꯅ ꯅꯆꯥ ꯑꯄꯤꯛꯄꯁꯦ ꯄꯤꯁꯤꯜꯂꯒ ꯁꯥꯃꯨꯃꯨꯛ ꯆꯥꯎꯕꯤ ꯅꯈꯣꯏꯅ ꯈꯤꯟꯗꯨꯅ ꯐꯝꯖꯥ ꯆꯥꯔꯤꯕꯗꯣ ꯅꯃꯥꯏꯁꯤꯡꯗꯣ ꯏꯀꯥꯏꯕꯒ ꯈꯪꯗꯕ꯭ꯔꯅꯦꯍꯦ ꯊꯣꯏꯕꯤꯅ ꯍꯣꯏ ꯏꯗꯣꯝꯆꯥ ꯏꯆꯥꯁꯦ ꯃꯃꯥꯏꯈꯣꯏꯒꯤ ꯅꯥꯛꯇꯒ ꯂꯩꯌꯨ ꯌꯥꯗꯤꯌꯦ ꯑꯗꯨꯅꯅꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯅꯦꯝ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯅꯆꯤꯟ ꯏꯅꯥꯎ ꯆꯪꯗꯅ ꯇꯧꯕꯗꯤ ꯀꯩꯗꯧꯏ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯦ ꯀꯔꯤ ꯂꯥꯏꯅꯥ ꯂꯥꯏꯆꯠꯄꯨ ꯁꯟꯗꯣꯛꯂꯤꯕꯅꯣ ꯈꯪꯗꯦꯅꯦ ꯑꯍꯜ ꯂꯃꯟ ꯃꯅꯦꯝ ꯃꯀꯨꯒꯤ ꯁꯦꯕꯥ ꯇꯧꯅꯤ ꯍꯥꯏꯕꯒ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ ꯃꯁꯥ ꯀꯣꯝꯂꯕꯗꯤ ꯌꯥꯔꯦ ꯈꯟꯗꯨꯅꯅꯦ ꯃꯅꯦꯝ ꯃꯀꯨꯁꯦ ꯃꯈꯣꯏꯅ ꯎꯀꯥꯏ ꯍꯦꯛꯇ ꯇꯛꯏ ꯅꯠꯇꯦ ꯅꯈꯣꯏꯒꯤ ꯋꯥꯈꯜꯗ ꯅꯋꯥꯅ ꯄꯨꯔꯣꯏ ꯄꯣꯛꯂꯤꯕ ꯅꯅꯦꯝꯁꯤꯡ ꯑꯁꯤꯕꯨ ꯅꯈꯣꯏꯒꯤ ꯑꯋꯟ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯔꯤꯕ꯭ꯔꯕ ꯍꯥ ꯅꯈꯣꯏꯅ ꯑꯁꯨꯛ ꯌꯦꯡꯊꯤꯔꯤꯕꯁꯤꯕꯣ ꯂꯥꯏꯕꯤ ꯃꯥꯅ ꯉꯥꯡꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯅꯕ ꯈꯔ ꯋꯥꯠꯄꯅ ꯅꯨꯔꯩꯗꯤ ꯑꯉꯥꯡꯒ ꯑꯣꯏꯕꯒ ꯂꯥꯏꯕꯤ ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯞ ꯍꯦꯛꯇ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕ ꯂꯤꯆꯠ ꯁꯥꯖꯠꯇꯨꯗꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯗꯤꯅꯦ ꯅꯣꯡꯃꯇꯕꯨ ꯆꯠꯆꯗꯦ ꯏꯅꯦꯕꯨ ꯌꯥꯝꯅ ꯆꯥꯅ ꯈꯟꯖꯩ ꯐꯤꯁꯦ ꯏꯆꯦꯒꯩꯒꯅ ꯍꯧꯔꯝꯕꯅꯤ ꯏꯃꯥꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ ꯍꯥꯏꯕꯗꯨꯗ ꯏꯆꯦ ꯏꯅꯥꯎ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯇꯧꯔꯝꯕꯅꯤ ꯏꯟꯗꯣꯝꯆꯥꯅ ꯍꯦꯛꯇ ꯂꯥꯛꯑꯒ ꯌꯨꯝꯕꯥꯜ ꯃꯊꯣꯡ ꯈꯪꯗꯕꯅꯤꯅ ꯆꯠꯀꯗꯕ ꯂꯤꯆꯠꯇꯨꯕꯨ ꯊꯛꯈꯥ ꯅꯥꯏꯅ ꯆꯠꯆꯔꯤꯕ ꯏꯃꯨꯡꯁꯤꯗꯅꯦ ꯑꯃꯨꯛ ꯄꯨꯁꯤꯟꯕꯤꯔꯛꯏ ꯑꯗꯨꯒꯨꯝꯕ ꯂꯤꯆꯠ ꯆꯠꯄꯤ ꯏꯃꯧ ꯐꯪꯖꯗꯕ ꯍꯥꯏꯅꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕꯤꯌꯣ ꯆꯨꯔꯨꯡꯗꯅꯕ ꯏꯃꯥ ꯏꯄꯦꯝꯃ ꯑꯣꯟꯊꯣꯛꯅ ꯉꯝꯕꯤꯗꯀꯣ ꯉꯔꯥꯡꯗ ꯏꯪꯈꯣꯜ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕꯗ ꯉꯥꯏ ꯑꯗꯨꯒ ꯂꯥꯏꯕꯤ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯟꯗꯨꯅ ꯄꯥꯎꯇꯥꯛꯀ ꯄꯤꯕ ꯁꯥꯔꯗꯅ ꯑꯣ ꯊꯛꯈꯥ ꯈꯪꯕꯤ ꯏꯕꯦꯝꯃ ꯅꯪꯒꯨꯝꯕꯤ ꯏꯃꯧ ꯐꯪꯖꯒꯗꯕꯒꯤ ꯁꯔꯨꯛꯅꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤ ꯐꯪꯗ ꯂꯩꯒꯦꯁꯨ ꯂꯩꯖꯔꯁꯠ ꯀꯔꯤ ꯃꯧꯅꯣꯅꯦ ꯃꯆꯤꯟ ꯑꯁꯨꯛ ꯀꯟꯕ ꯄꯨꯟꯁꯤꯁꯤꯗ ꯑꯃꯨꯛꯇꯕꯨ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ ꯑꯩꯈꯣꯏꯗꯤ ꯃꯤꯗꯥ ꯌꯦꯡꯂꯒ ꯋꯥ ꯉꯥꯡꯉꯤ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯁꯥꯏꯖꯤꯜ ꯂꯥꯟꯂꯨꯝꯕꯤꯕꯨ ꯀꯔꯝꯕ ꯃꯤꯅ ꯂꯥꯏꯅꯤ ꯍꯥꯏꯗꯨꯅ ꯏꯔꯥꯠ ꯊꯧꯅꯤꯅꯒꯦ ꯏꯃꯨꯡ ꯌꯧꯔꯛꯇꯅꯕ ꯍꯥꯏꯗꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝ ꯊꯣꯛꯅꯕ ꯉꯥꯛꯇꯅꯤ ꯃꯁꯤꯡ ꯐꯠꯇꯕꯤ ꯂꯩꯕꯤꯅꯤ ꯅꯨꯔꯩ ꯃꯥꯒꯤ ꯏꯪꯅ ꯇꯞꯅ ꯌꯩꯗꯨꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩꯗ ꯇꯁꯦꯡꯅ ꯃꯩ ꯍꯧꯅ ꯁꯥꯎꯔꯗꯨꯅ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯇꯨꯅ ꯍꯦ ꯀꯅꯥꯗꯅꯣ ꯅꯪꯅ ꯍꯧꯖꯤꯛ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯍꯥꯏꯔꯤꯕꯗꯣ ꯍꯥ ꯉꯔꯥꯡꯒꯤ ꯉꯈꯥ ꯈꯨꯝꯅꯪ ꯐꯥꯎꯕ ꯀꯣꯛꯇ꯭ꯔꯤꯉꯩ ꯅꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯄꯥꯝꯗꯨꯗꯒꯤ ꯐꯤꯖꯦꯠ ꯐꯤꯒꯥꯏ ꯑꯃꯠꯇ ꯐꯥꯎꯕ ꯇꯝꯕꯤꯔꯛꯇꯕꯤ ꯅꯪꯅ ꯂꯩꯕꯤ ꯑꯩꯉꯣꯟꯗꯒꯁꯨ ꯃꯁꯣꯡ ꯐꯟꯗꯨꯅꯒ ꯋꯥ ꯉꯥꯡꯕ ꯁꯥꯗꯅ ꯏꯪꯈꯣꯜ ꯅꯨꯡ ꯑꯁꯤꯗꯅꯦ ꯅꯪꯗꯧꯅ ꯃꯄꯥꯝ ꯆꯪꯅꯗꯕꯤ ꯃꯧ ꯀꯅꯥ ꯌꯥꯎꯏ ꯍꯥ ꯀꯅꯥ ꯌꯥꯎꯏ
มองมาอย่างมั่งสิดะน้ำไม่ดอกให้กระตุ้นจัดบังงำเลยขันนะไอ้ค่อยน่ะมันแต่ว่าแต่ไรมีดิบะทนบีนี่บนนักระเนี่ยมีมาสักครั้งเดี๋ยวมาซาดนะเฮ้ยค่อยดีอีปามดากิการิมแต่ปีรักระบสุอินเนมพับบิมพังจาระบันินะไก่โซออดปลาไหลเสดีไอ้กิมารำตุหุ่นตัวนั้นว่างงลิบิดมซาบุไอ้กิลูหงบัดะการิมาเต็งปังบีระขี้เกะไลบีสาวนะมาสีโดนสินดูนะอิเสียนางสูน้ำมันปิดเหล่าบิสินะอินเดียบอกสาตัวงางลิบเสียตายมันนัดรออะดูกะน้ำมันสเตว่ามันเสียแต่งางตัวนะสุ่มกันขัดตัวทำลิบันนี่ก็ไปงั้นสิเด็กดีเนี่ยนักคุยกิสมังอาศิดะไอ้อาบอกอันนั้นของเงินตาเลยก็มิวสิแต่ภาษาตัวนะอิเสียสูน้ำมันนี่อิสาวจังเลยได้ไกลตัวนะนั่นเอาไอ้เงินมุกลิบันนัดรอไปตัวนะอิเสียกินน้ำมันอาศิดะกินเนี่ยอันนี้สิเด็กสนุกจ้าภาษาไม่เห็นดีมันเจ้ามันดูหงตัวนั่นเนี่ยเล่ากี่ไปอีมาไว้นะอาศิให้ตัวนะไลบีสาวนะมาปีกันลำตัวนะจัดขี้ดูเรนะเล่านี้ยำเล่าเดี๋ยวดินั่นมิงตาบดาคุณปุ่มกินปีมาใครลอยนักขี่ตัวเสียน่ารักมันนี่ทบานให้ยาเรงนั่งมาสุมีปุ่มโดนสินดับตันนันตัวเลยเดี๋ยวมันปีสิกะเฮออนสินตันดับรักขังเด่นอิมาอินทอมสากิมาเต้าเสะเฮมาลักปะดวงมาตามีนาเต้าบัตบักตาสินทานันตบะยายให้ตัวน่ะมานังงังหนึ่งมังงังปะต้องหนึ่งมันจะสบเต้าบดีน้ำมอเอ็งวันดัดีขักยาร์ดวงมาตาอิบุอิมากิสินดักตะคุมรออินทอมสากิมาเต้าเสะเฮมาลักปะอีเตกตาตนกันสุดวงมาตาอภะเป่าตำมันนั่นเตทับกสุนิงเดียกะผู้เฒ่ากะใจอยู่กะอดุงักตันให้อีมาวัวตัวเบียนั่นตัวมซาเสียท้ายนั่นกี่สุนน่ะส่งเต่านั่นลักละบัดนี้งั้นสินั่นสิโอ้ยครมาดุงดัดีมากะคักออนสินั่นกันนุโกอีมากิมิกสัตที่นั่นนะบัดนี้อาศินยุมท้องคุดิงจัดสัตตุนะเป่าตำนุกะดอริบะถอยบีนะอีมาไอ้ค่อยวันนี้พาริยุมไกตรงงานอะไรบัดนี้สาวนิงละบสุออนสินั่นดับใหญ่ให้ยังมามองหลักละกะพี่กิมาสานุไกโนยเลยสิบะเฮราอดูกิบุกะดีกีอีมาหนูว่าจะรู้เนี่ยกีว่าตัวหนูวางแล้วกันเนี่ยกวางหนูพัมดีอีให้นะบัดมามังไงได้ให้ในเลยนี่บัดเสียมารู้ลูกถ้าเมื่อกี้มาต่างสู้ลากระโดดบัดยิงดียิงอดูอิสาตัวบุกิขันละกันดีนุ่งไงตินุ่งบัดตามีแต่ว่าเผาบะกันนังเสียบังเงินอิสานัดติอิสาสินะพัมันบักิสุมังเสสมบัลขันนัดระบักิวานิถอยบีนะเฮ้ยมาไอ้ค่อยตัวปกติมันต้องนับพักเลยอินโดมซาซิกะสุยามเข็นได้ให้มาอิสุสิสุตุ้งเครดนะมาว่าฮัลเสอิสุสิฮานันเนี่ยอามุตสุบิรุอะดูกสิงจูเสไอ้ค่อยปุ่นน่ะซาระเสโนมากินมิดนี่ตัวปกมากะขังน่ะจะบีไลซะกะอุนาโดนะวาริซารีไลซะนังบูไอ้ยวาเสอามุตดิคันทาวตาเสหิกะยาดิยาเมไอ้ค่อยนี่น่ะนุชีมริไลนะเรเสตาตัวปกไอ้สุขังตาตัวปกน่ะกะริปามนี่ให้บะอะดูบูไอ้น่ะกะรัมน่ะตาตัวปกแกนึงมาทงงันมาดิงงำลุนี่ไอ้เกี่ยวสิโอริบะพี่บังตาตัวปกสุขังเลยมันจ้ะตาสกลงไม่กุยๆเดนะอีมาสุ่มเลยคิดอีมาแค่กุมวันเผาไว้เอาจริงไงไอ้เนี่ยคำทงน่ะตาตัวปกกินน่ะต้องอินโดนีเซียกันนี่ไลซ่าไอ้สุกุยมาตั้มเสนั่งน่ะหายที่ยาดูไล่เดนะไอ้เนี่ยสุกทำไว้สิ่งไหนจะรีบอ่ะเอาพ่อมาสิกักตีนั่งนี่ยาบีกันยังไงนั่งขันเลยวันนี้อีมาน่ะลูกพี่ปุรุษน้ำให้น่ะกันนั่นตักเลยไอ้เนี่ยกะริกุมปะทุ่มมาตั้มน่ะลูกพี่ปุรุษปังงำจับดีพวกกูจ่ายมีมะม่วงที่ดูน่ะดูหงเลยแกให้นายไอ้แกดูหายไปไลซ่าตาตัวปอกไอ้บุกกะริปะคุมปิวให้ไปน้องหูสิกตาส่งนะมาสลายบุลุหงมันกำต้องนึกกำกันนี่อีมาไกน่ะเมื่อกี้ไม่ทราบกุกจิกไอ้น่ะอันนั้นไม่ใส่น้ำมามุไอ้คิดตาส่งกับอีน่ะมันก็จะปีบะไอ้กำหน่อยอันนั้นตาตัวปอกนังไอ้ยัวเขาตาตัวนังไอ้ก็สิเด็กหลับน่ารักสิตาตัวปอกโซอีมาจะปั๊มเสนอขันจะบีกันนะคะปุ่นชิไลปุ่นเสียมครบตัวปอกมาปีสินทันะไลซ่าจะฮีกะยังทั้งมวยมาสักครั้งนะดุชีมันนี่เลยน่ารักละกันแต่สินดูได้บ่ลับลานวิกันนากับปุ่นชิไลปุ่นเสียมครบให้ได้ให้บังคับลับนี่ก็พารินั่งน่ะตัวโยนังขันลับนี่ไอ้ก็สิเด็กกินน้ำพัมตาอามุกันนี่เยอะเลยตัวบุไอ้น่ะหังลิบว่าหังก็สิกิปาคุมดีเสียงนั่นปีระบบไอ้น่ะลับลานวิกันนากี่วันกี่วันนั่งบิลูปีรังมาริกอามาเผาปะตักสินทัดนะมุมต้องยังบังเกินกว่าจ้ะตาต้องบอกไอ้พวกกะริบอาคมปีเอาหายไปน้องสุกนุ่งสิบะไอ้ยินถวายบังยิกทั้งใจบัดนังนะลำลานนี่ก็น่ากินไว้กี่บัดนะไอ้มุมต้องตึกกับต้องได้ยิงตัวนั่นเลยเอากันอีกต้องบอกไลซ่ากี่มาขุดอันนี้ดูเจนไปสินดูนะไลซ่ากะริกินนังนะอัตวคัลสุนทรีบะไอ้เดินพัมตะกิบอัมซาบดีอะไรลันทมนาดีไอ้ตะกิบมีตาริบะนั่งกิเสียงละบัดทำไมตัวนี้
ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯂꯤꯉꯩ ꯅꯪꯅ ꯀꯅꯥꯕꯨ ꯀꯤꯔꯤꯕꯅꯣ? ꯅꯪ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯀꯔꯤꯒꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄꯗ ꯅꯪꯅ ꯀꯤꯕ ꯐꯥꯎꯔꯤꯕꯅꯣ? ꯅꯪꯕꯨ ꯑꯣꯏꯅ ꯀꯩꯗꯧꯗꯨꯅ ꯈꯪ ꯑꯩꯅ ꯃꯤꯔꯥꯏꯔꯣꯏ. ꯅꯪꯕꯨ ꯍꯦꯛ ꯃꯤꯔꯥꯏ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯁꯅꯨ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯣꯝꯄꯣꯛꯅ ꯂꯥꯏꯖꯧꯕꯨ ꯆꯦꯜꯂꯛꯇꯨꯅ ꯄꯨꯔꯦꯜꯒꯤ ꯃꯌꯨꯝ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ. ꯄꯨꯔꯦꯜꯅ, ꯏꯇꯥꯎ, ꯅꯪꯅ ꯂꯥꯏꯖꯧ ꯄꯨꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ. ꯑꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯄꯥꯎꯁꯤꯕꯨ ꯅꯈꯣꯏ ꯏꯃꯥꯗ ꯇꯝꯕ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯩ ꯇꯟꯈ꯭ꯔꯦꯗ. ꯅꯣꯏ ꯏꯅꯦꯗꯣ ꯉꯥꯡꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯀꯩ ꯃꯃꯥꯏ ꯑꯣꯏꯅ ꯅꯥꯜꯂꯨꯒꯦ? ꯃꯤꯍꯤꯡ ꯆꯥꯕ ꯀꯩꯒꯤ ꯃꯃꯥꯏꯗꯣ ꯅꯥꯟꯖꯔꯨꯒꯦ ꯑꯩ? ꯌꯨꯝꯗ ꯄꯥꯎ ꯑꯃ ꯄꯤꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯏꯃꯥꯅ ꯂꯩꯀꯥꯏꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯟꯕ ꯁꯣꯏꯗ꯭ꯔꯦ. ꯇꯜꯂꯁꯨ ꯇꯟꯅ ꯌꯨꯝꯗ ꯄꯥꯎ ꯑꯝꯇ ꯄꯤꯔꯨꯁꯨꯗ. ꯃꯍꯟꯇ ꯅꯪꯕ. ꯍꯣꯏ ꯍꯣꯏ, ꯑꯩ ꯅꯪꯒꯤ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯄꯥꯎꯁꯦ ꯑꯩꯅꯦ ꯅꯃꯥ ꯒꯨꯝꯕꯤꯔꯗꯨ ꯇꯝꯂꯨꯈꯤꯒꯦ. ꯁꯤꯔꯁꯤ ꯆꯪꯉꯁꯛ ꯑꯩ ꯅꯪꯒꯤ ꯄꯥꯎꯁꯦ ꯅꯃꯥ ꯂꯨꯈꯣꯏꯕꯤꯗꯨꯗ ꯇꯝꯂꯨꯈꯤꯒꯦꯀꯣ. ꯑꯩ ꯆꯠꯂꯦꯀꯣ ꯏꯇꯥꯎ. ꯏꯃꯨꯡꯗꯅꯤ ꯄꯨꯔꯦꯜꯒꯤ ꯃꯃꯥ ꯑꯌꯦꯡꯕꯤꯅ, ꯏꯃꯧꯗꯤ ꯅꯁꯛ ꯅꯇꯧ ꯑꯣꯟꯊꯣꯛꯅ ꯆꯪꯈꯣꯜꯂꯤꯗ. ꯅꯅꯦꯝꯗꯤ ꯃꯃꯧ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯌꯥꯝ ꯄꯥꯝꯖꯕꯅꯤ. ꯏꯃꯧꯕꯨ ꯍꯦꯛ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯅꯤ ꯇꯧꯔꯤꯁꯦ. ꯂꯥꯏꯖ ꯑꯌꯦꯡꯕꯤꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡ ꯍꯔꯥꯎꯖꯩ. ꯑꯌꯦꯡꯕꯤ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯌꯦꯡꯉꯣꯏ ꯏꯃꯧꯁꯤꯗꯤ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ. ꯑꯗꯣ ꯅꯪꯒꯤ ꯅꯅꯦꯝꯗꯣ ꯃꯍꯧꯁꯥꯅ ꯈꯔ ꯏꯁꯧ ꯂꯥꯡꯖꯕꯅꯤ. ꯍꯌꯦꯡ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯈꯣꯏꯈꯥ ꯂꯤꯡꯈꯥ ꯊꯥꯕ ꯌꯥꯗꯦꯀꯣ. ꯏꯃꯧꯅꯕꯨ ꯂꯥꯟꯗ꯭ꯔꯕꯗꯤ ꯅꯅꯦꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯩ ꯊꯥꯡꯗꯅ ꯇꯧꯖꯔꯨꯅꯦꯒꯤ. ꯄꯨꯔꯦꯜꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯔꯤꯛꯅ, ꯏꯅꯝꯃ, ꯑꯗꯣ ꯇꯥ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯗꯣ ꯁꯥꯔꯩ ꯈꯔꯗꯤ ꯀꯟꯕꯅꯤꯀꯣ. ꯃꯤꯅ ꯇꯧꯕ ꯊꯕꯛ ꯀꯌꯥ ꯁꯤꯡꯊꯥꯅꯗꯕꯅꯤ. ꯂꯩꯀꯥꯏꯁꯤꯗ ꯃꯥꯅ ꯐꯩ ꯍꯥꯏꯕ ꯃꯤ ꯑꯃꯠꯇ ꯍꯦꯛ ꯂꯩꯕ ꯅꯠꯇꯦ. ꯏꯅꯝꯃ ꯅꯪ ꯌꯥꯝ ꯋꯥꯗꯣꯏꯖꯥꯠꯅꯤ. ꯑꯗꯨꯒ ꯃꯤꯅꯣꯛꯅꯕꯁꯨ ꯌꯥꯝ ꯀꯟꯕꯅꯤ. ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕ ꯃꯧꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯃꯥꯅ ꯑꯗꯨ ꯃꯥꯜꯂꯤ ꯑꯗꯥ ꯃꯥꯜꯂꯤ ꯍꯥꯏꯗꯕ ꯑꯝꯇ ꯌꯥꯎꯗꯕꯅꯤ. ꯑꯩꯒꯁꯦ ꯊꯔꯣꯏ ꯌꯣꯟꯕꯤ ꯃꯥꯜꯂꯤ ꯃꯥꯅ ꯍꯥꯏꯔꯤꯕ. ꯑꯌꯦꯡꯕꯤ ꯃꯆꯥꯅꯨꯄꯤꯕꯨ ꯆꯩꯍꯠꯇꯨꯅ, ꯍꯩ ꯌꯥꯔꯦ ꯏꯃꯥ ꯁꯥꯕꯤ, ꯁ꯭ꯋꯥꯏꯗꯅꯦ ꯍꯤꯒꯥꯏ ꯋꯥ ꯑꯃꯨꯛ ꯇꯧꯔꯅꯨ. ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯤꯅꯕ ꯇꯧꯔꯨꯔꯣ. ꯅꯅꯝꯃꯣꯏꯁꯨ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ. ꯁꯣꯝꯗꯅ ꯄꯨꯔꯦꯜ ꯇꯣꯝꯄꯣꯛꯀꯤ ꯁꯨꯃꯥꯡ ꯑꯗꯨ ꯂꯦꯞꯇꯨꯅ, ꯑꯩꯕꯨ ꯄꯥꯎꯁꯤ ꯀꯝꯗꯧꯅ ꯇꯝꯗꯣꯏꯅꯣ? ꯄꯦꯜꯂꯕꯅꯤ. ꯍꯨꯏꯁꯤꯡ ꯂꯩꯍꯧꯕ ꯃꯤꯒ ꯎꯠꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯗꯣꯏꯁꯦ ꯇꯟꯈ꯭ꯔꯦꯗ. ꯎꯄꯥꯏ ꯂꯩꯇ ꯄꯨꯔꯦꯜ ꯂꯥꯏꯕꯤꯕꯨ ꯀꯧꯊꯣꯛꯇꯨꯅ ꯇꯣꯝꯄꯣꯛ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯕꯤꯅ ꯋꯥ ꯍꯪꯂꯛꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ, ꯁꯤꯌꯨꯗꯤ ꯌꯥꯔꯦ. ꯑꯩꯒꯤ ꯄꯥꯎ ꯐꯤꯕꯝ ꯊꯣꯛꯄꯗꯤ ꯄꯤꯔꯝꯂꯦꯗꯅ. ꯃꯈꯥ ꯇꯥꯕꯗ ꯌꯥꯎꯗ꯭ꯔꯤ. ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ? ꯃꯀꯣꯛꯀ ꯆꯥꯛꯄ ꯆꯥꯠꯂꯅꯦ. ꯄꯥꯎ ꯇꯝꯕ ꯂꯥꯛꯂꯤꯅꯦꯅ ꯃꯔꯤꯛ ꯆꯨꯝꯅꯁꯨ ꯇꯝꯂꯝꯗꯦ. ꯃꯥꯅ ꯍꯧꯖꯤꯛ ꯇꯝꯂꯝꯂꯤꯕ ꯄꯥꯎꯗꯨꯕꯨ ꯀꯔꯤ? ꯏꯆꯥ ꯇꯣꯝꯄꯣꯛ ꯅꯨꯄꯤ ꯆꯦꯜꯂꯦꯕ. ꯑꯩꯒꯤ ꯏꯃꯧꯗꯨꯕꯨ ꯃꯁꯛ ꯃꯇꯧꯒ ꯀꯌꯥꯝ ꯐꯖꯕ ꯖꯥꯠꯅꯣ? ꯂꯩꯔꯤꯕ ꯏꯆꯦꯒꯤ ꯃꯃꯨ ꯑꯅꯤꯁꯤꯗꯒꯤ ꯍꯦꯟꯕ ꯖꯥꯠꯂ? ꯍꯦꯜꯂꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ. ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯏꯃꯧ ꯂꯥꯛꯂꯒ ꯑꯃꯨꯛꯇꯪꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯁꯦ. ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏꯕꯤ ꯃꯆꯥꯒ ꯃꯃꯧꯒ ꯂꯧꯕꯤꯔꯨꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ. ꯑꯊꯣꯏ ꯑꯍꯦꯟ ꯄꯥꯝꯖꯕꯤ ꯂꯥꯏꯕꯤꯅꯤ. ꯂꯥꯏꯖꯒꯤ ꯃꯁꯛ ꯃꯇꯧ ꯎꯕꯗ ꯉꯥꯏꯍꯥꯛꯇꯤ ꯅꯥꯄꯜ ꯀꯥꯗꯨꯅ ꯍꯔꯥꯎꯖꯔꯨꯏ. ꯑꯗꯨꯕꯨ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕ ꯁꯥꯒꯩꯒꯤ ꯑꯍꯜꯁꯤꯡ ꯂꯥꯛꯂꯕꯗ ꯂꯥꯏꯕꯤ ꯍꯔꯥꯎꯅ ꯍꯪꯖꯩ, ꯇꯥꯗ ꯏꯃꯧꯁꯤ ꯉꯟꯅ ꯊꯤꯟꯕꯤꯔꯛꯎ, ꯆꯥꯎꯅ ꯂꯨꯍꯣꯡꯁꯤꯒ ꯍꯥꯏꯔꯛꯄ꯭ꯔꯣ? ꯁꯥꯒꯩ ꯅꯥꯇꯩ ꯈꯨꯂꯤꯡ ꯍꯧꯕ꯭ꯔꯕ? ꯏꯃꯨꯡꯗꯣ ꯂꯩꯕꯥꯛ ꯃꯆꯥꯒꯗꯤ ꯇꯥꯍꯧꯗ꯭ꯔꯣ? ꯍꯌꯦꯡ ꯉꯥꯏꯁꯦꯟ ꯑꯣꯏꯕꯗ ꯃꯥꯏꯒꯗꯤ ꯆꯣꯞꯂꯣꯏꯀꯣ? ꯁꯅꯥꯍꯜꯅ, ꯂꯩꯕꯤ, ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯏꯃꯨꯡꯗꯣ ꯂꯩꯕꯥꯛ ꯃꯆꯥ ꯌꯥꯝ ꯇꯥꯈ꯭ꯔꯦ. ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏ. ꯑꯗꯨꯕꯨ ꯏꯕꯦꯝꯃꯁꯤꯕꯨ ꯄꯣꯛꯄ ꯃꯃꯥ ꯏꯕꯦꯝꯃꯗꯣ ꯂꯩꯈꯤꯗꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯕꯨꯡ ꯑꯗꯨꯅ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯀꯨꯝꯑꯣꯟ ꯌꯧꯗ꯭ꯔꯤꯉꯩꯗ ꯃꯆꯜ ꯑꯁꯤꯅ ꯆꯦꯟ ꯆꯣꯡꯕ ꯇꯧꯔꯕꯅꯤꯅ ꯅꯨꯄꯥ ꯃꯌꯨꯝꯅ ꯊꯣꯛꯄ ꯇꯧꯕꯤꯔꯣ. ꯍꯌꯦꯡ ꯃꯃꯥꯒꯤ ꯀꯨꯝꯑꯣꯟ ꯍꯦꯛ ꯂꯣꯏꯕꯒ ꯃꯆꯜꯕꯨ ꯃꯥꯒꯤ ꯑꯣꯡ ꯑꯣꯟ ꯉꯝꯖꯕ ꯈꯔ ꯇꯝꯗꯨꯅ ꯂꯧꯈꯠꯆꯒꯦ ꯍꯥꯏꯅ ꯅꯤꯡꯊꯤꯅ ꯍꯥꯏꯖꯕꯗꯨꯗ ꯑꯩꯈꯣꯏꯁꯨ ꯐꯔꯦ, ꯃꯆꯜꯒꯤ ꯀꯩꯅꯥꯗꯥꯟ ꯄꯤꯕ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯍꯥꯏꯗꯅ ꯋꯥꯗꯣ ꯑꯁꯨꯝꯅ ꯇꯦꯝꯂꯝꯃꯦ. ꯂꯥꯏꯕꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯨ ꯇꯥꯔꯕꯗ ꯃꯥ ꯇꯁꯦꯡꯅ ꯁꯥꯎꯅꯤꯡꯂꯕꯅꯤ. ꯑꯗꯨꯕꯨ ꯋꯥ ꯉꯥꯡꯂꯨ ꯐꯖꯗ꯭ꯔꯦ ꯈꯟꯗꯨꯅ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ. ꯑꯍꯜꯁꯤꯡꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯖꯕꯨ ꯇꯣꯝꯄꯣꯛꯀꯤ ꯃꯌꯨꯝꯗ ꯂꯨꯍꯣꯡꯂꯝꯃꯤ. ꯑꯗꯨꯕꯨ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯆꯠꯆꯕꯤ ꯂꯥꯏꯕꯤ ꯃꯃꯧꯒꯤꯅꯦ ꯍꯥꯏꯅ ꯃꯄꯥꯝꯗꯩ ꯀꯔꯤꯁꯨ ꯇꯝꯕꯤꯔꯛꯇ꯭ꯔꯕꯗ ꯃꯃꯧꯕꯨ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯔꯝꯃꯤ. ꯍꯩ ꯃꯧ, ꯅꯪ ꯀꯩꯗꯧꯔꯤ? ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯧꯕꯨꯛꯇ ꯆꯠꯇꯨꯅ ꯂꯧ ꯅꯥꯄꯤ ꯄꯦꯡꯂꯨꯁꯨ ꯍꯥꯏꯅ ꯍꯥꯏꯔꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎ ꯆꯠꯂꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯑꯩꯅ ꯂꯧꯗ ꯆꯠꯀꯦ ꯍꯥꯏꯕꯗ ꯇꯥ ꯇꯣꯝꯄꯣꯛꯅ ꯌꯥꯗꯦ. ꯃꯥ ꯑꯣꯏꯅ ꯍꯌꯦꯡ ꯊꯕꯛ ꯂꯦꯞꯊꯣꯛꯑꯒ ꯂꯧꯗ ꯆꯠꯇꯨꯅ ꯅꯥꯄꯤꯁꯤꯡꯗꯣ ꯃꯥ ꯄꯦꯡꯂꯒꯦ ꯍꯥꯏꯕꯗꯨꯗ. ꯀꯔꯤ? ꯑꯩꯅ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯔꯝꯂꯤ ꯋꯥꯗꯨꯗ ꯅꯪꯅ ꯑꯃꯨꯛ ꯏꯆꯥ ꯅꯨꯄꯥꯒꯤ ꯑꯌꯥꯕ ꯂꯧꯔꯤꯕꯅꯦꯕ? ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯍꯜ ꯈꯪꯂꯦꯗꯅ. ꯃꯥ ꯕꯦꯝꯃꯒꯤ ꯌꯥꯊꯪꯗꯤ ꯅꯈꯣꯏꯅ ꯉꯥꯡꯅ ꯆꯠꯀꯗꯕ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡ ꯊꯕꯛ ꯂꯦꯞꯂꯒꯅ
이모기 아와다밤 마얌시나 라이락돈 타다라가더리브로 하 nanga siki thokdana awat apa me khatpa ngamni sunate hauzik yam thuna lawdu satuna ne na bi bi nguso kum mama gi ne na khyatuna na thibung saw phangnaba hai na thibung sabado phangnaba ai na hari basi hoi bi ma sak phajabi imaugi phajaba saktam du yenglaga puki akha araw ko haibni yaroi ne na sana gyan taw ai wa yam ngangning de lawbu matam sana semawdana hayeng phau salamdani semba yabanate yam thuna ne hauzik satuna na bi bi nguso Laisa, manyam gi sing thakta khumluba ngamdabana matomta labuk tamna laktuna napi penglami. Laisa na law napi penglibadu laptakna lawrang suribi mauna kharana uraduna tombina. Isi laibi hoiki lawda napi penglibasibo. Ngarang na da luhong lakiba mamong napido na trane. Thoinuna. Ho mani ngaksaw thekbi laibi ni. Mamong se awang on tamlakte haidana yam ot pinay bi haibani. Patsu patkidri he madugi laibi haibi napido. Mamawa ni suba sunate lanthum haire kaisu thoina watpa nate harau nungsi sanana mani mo lemina ba yai haibani da aduga masidai sida mana mosibu oliba kari hinu haibani thoinuna hai noibu asang mami yuwang kang naga tu laibi haibi se labuk ase kumlak libase ta khoibu udro lawri se leptuna makhot tin tawri base yengu tu tombina haima kai ne gya makhwanga simetana tawja sai siune masu kok yawsinu tawgi de haidene Arubina, masigi hanubisi thaina moying kholda hui sati ba malairamani magi thawai sanghorabra kainu khangni madugi huiduga chabik manamani keto ningai gane amate yaudabani atoba nupi manang haire mani thaina madugi huiduna chi kaina su hainakibani mana huising lai hauduna saibada magi nupa do singramdana sikhrabani ta sauhando yam phabani aingonda koige ga hairamani yagi khalingaida masiki laibi haibisina phakribani arubina haima ise khoidi wari ga yam lerami zanidana ta sauhando ise lawsaram labadi mapunsi sangjaram gadabani da phadi phabani masanu pama lehuribado mapagi puksil sinbani nakal amadana laibi labuk atuda thoina kumtharaktuna mamo adu tawriba thabak adu kadaida kari sori haiduna yingduna thabak tawbada masu tade haidun sei thabum khragi matungni laijisu thalep lami Mamona thalep le tabada laibidi hena sauningkri adubu tompokti masa ugadawri khanduna yamna harauzarami laibi sauna haizari ainadi masigi nupise masa yaujingei yum masigi ta thokhinaba haiduna tawraga thalep lebako adoirabadi ai hosi kaidabu tai magi mabukta yauriba angang ase mangan khinaba aina otpa tai masigi lara sudat nabisida yum masida mau oina he lakpadagi laibi ai gi maise Lekai mamang asida puduna satpa ngamdrabani aduna masina kharatuna tanthokragane ina kaira khunbi laibi ai mai sopladabi imoma kong thiraga isa topok ase amuk luhongbi gidoribani mama ina asomna laibina laijana thalep le khanglabasu laibina laijada thabain khang kaya leptana suhallami laibina khallibasi pot arum ayang thangbada laijagi puknungge angang asi kaikhinaba haidunani adubu topok mana mamada karisu ngang seba tawdrabasu Mamagi magul muna khangbana laizana tawgadaba thabain khang pumba mama khanghanda laizagi mateng pangbiri laizasu manemna phana otunasu mawa mapuroibana magi dabak lepido leibana penthokna leijarami nomagi numitni imungi thabain khang loisinba loirabada laiza masada wai haiduna ngak pothagi haiduna kadhek sanglakpaga laibina hai laiza nang mutabro laizasu manemna kauribdu tarduna mapana thoraktuna Ima, aibu kaubro. Nang buka da sum suru na sinu karibu tawribu no khangde ne. Ai ni na purabani do haidana. Nung yung badang na yung do lairabadi. Ha, thabak singa sina kana laktu tawbiraga dawrige. Sikibuna koi nama sibudu laktuna nang ni na teng pangmiraga dawribraba. Ha. Ima, karakano karigi ima. Kitang nang do bayaroi. Sina dawgi, petha sina dawgi. Ai ni nang bu kauribase. Nang goda ne kapulaw hal nu kaubunate. Sumangsi parap kumtharo lariba phawsingse amungda nikthina sudo nongju thane ingata kungdi nong laklabadi phau sufam leitadana ne sarai hangadoribani laija kina khumsai ima agi oiriba phibam sidabu phau suba mamaugi wadu loiba nangda laibina phatthatuna o phau suba ngamloi sinatro hoi bema nupa phabi ai sunya nang dong isa na pura e nang ne
na pure bani hai nu buksari bado se lai bi yi imuk sida ne thabum tara chut na puduna mama ai ne pokli ba adu ne khoi su ne loi na khangli bani yam thuna phause surula matam se thengdin khibna han bata thabok na surin ji ba ahaw na saningi ba malem sida angang na puri ba sibu matom ta mangai re badau ai khura na puru matam dadi sa kor pu ni thong nak iba adu go ira madine nang di na na bu siga bani ne laisa upai leite phaudu tapna su bahawi laisa na phau suri badu nurei sambal marum adu dagi lumdu na yengi thoibi na ina kaino nang na lumdu yengli badu bo ise yenguni makum matha susilak labi inau sibo idom sana sumbada phau su ali basi haima kaino idom sa sibo asuna taw bahong na bra agang sina phatnu na thoklabadi mabu yengdo leiba ngamgadori bra mamu amakhak otok na wakhal pi ida masiki nu pi se ma agi minu khani ko mase ai masaksi uraga sab I ka behel kadori sub phataba kanade masidi tari bandung sini thongi dei sira si chang suina batari no si patho dum saki matau mok asidi asi haiduna mau ani du sambalai marum atu da lumdu leiki hoi masire sinam nammi kana no engon hauzik nung thamlap li bado ha sorga thingna sirap ni da yang len si tam na eng thomai ne khang loi dra do hey kana no engon nung thamlap li bado tholau la nako du thudiek la ka ne yarak thingge asi haiduna laibi akoi badu bu ko yeng do leiri laizana ima kana su leibu udida lamida ngang singna nauri ka pata pan oiri hey nang na kani khangi ha tori bina thong do puing sang to bu yadra kari no ima mu sajit lagli bse nung no thong la mi leidana ni ai na lauri bse yimlon kairo na ba phati ye ai go naw jit nung na tham lagli ba do soi ba gi na te thong yang thom ni ba ni asi hai do leibi masinda taxi mu son jai oto sa khre da idi mi na ngam ki bse hojik ai bu nung na tharakli ba do soi na masida mau hogai bi ma leiri ba do oiram gani hai bse ai na khang la ba ni khang ni na adu bu ni ai na tan za phang ba da hing ta ai da that ki he nang masu ai na halak ba da ne phau sing do su bu lo silamu asi hairam du leibi satki nurega thoibi ga su sambal marum dagi thorak tu na nureina kam da we khang bra do mi du khang nang thoibi na now imuni sang horasi ai khoi tori bse dum jana khang khrabadi ngasi bani hinglam gani thajaje asum na mau ani du su changkhrabada topok su thabak chaluraga halak bada laijana phau su du leiram badu da topok pakhatna laija kainu dang tei du pa hojipu phau su bu yari matam lai bani thamusi ai su gi phau do ai khoi gi numidangi sengjara leitrap se kadai ai su gi se nang sidi ba ni na tanam da phau se mongol sida leiri ta to bo imana su do mo haidana suramani adoi ai na thaba laga suru bu su mai koi ma sidi ba laija nanguna sa do kasu taw da bra phau suram li bisi bo tawdi ta to bo laija imana sairam su ngang lam su hojikti matam khara nang tasilura no isa sina taibam kharok tru phawbudi khudong thi bai base hojik khudong thi ga dore haina taklam manate aduna jiksing ga dabani hoi ta to bo ado nang bu kari saningi ima dai bangam drabasu chaning bu mehek leiba dane lutpa ya dekho nga sa siro ai nga sok leiruke ta to bo nga di saningi biru kang su yam saningi tompok nokfe tawduna adu ragana phau suri base losilam laga sikong da satuna ai biru thiruke mahusana biru yam hawgan bani ai di kau paw matam ge khalam gani kari paw na ta to bo tompok phau suri budu loisin duna laisa gi nakanda tapna pham thai aduga tapna haire laisa ai silang pisa tuna sel talu sai duna itaw sing kan haire makhoi na sakadori khongsa se pakhe halakadu mate sel budi yamna phangani ada imagi matau siga aise nang mu thadok lam duna yum sei khong thang tok tu zat pangam leidori ta to po adu ki di kai su khan biru no imana kai su ingonda phatha bak tawreida penda bagi ngak masina seisa bagi wani hausik ai khoi ki isa si khanduna sel mayam mata sin da ya da bani adu ki imasu isa sina taibang phauduna asu urabadi soidana imana ibu pamdri base kokpa yaina mane makuna sawbase masura matamda phai haina balai bani aina langpai chaluraga halakpada isa sina taibang phauduna wakhal thin mingbu gyan tanduna yumse ingna sik leiramu adu laisa angang se nupi isa nupi ya nusiba moina po ko hai bnb yang gyan tabi
ꯂꯥꯏꯖ ꯅꯣꯛꯐꯦ ꯇꯧꯖꯗꯨꯅ ꯇꯥ ꯇꯣꯝꯄꯣꯛ ꯁꯤꯒꯤꯗꯤ ꯑꯩꯅ ꯉꯝꯕꯁꯨ ꯅꯠꯇꯦ ꯅꯨꯃꯤꯠ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯕꯅꯤ ꯑꯁꯦꯡꯕꯃꯛ ꯈꯪꯂꯒꯗꯕ ꯑꯁꯨꯝꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯣꯝꯄꯣꯛ ꯃꯇꯝ ꯈꯔꯒꯤ ꯂꯥꯡꯐꯩ ꯆꯠꯄꯒꯤ ꯈꯣꯡꯆꯠ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯆꯥꯅꯨꯄꯥ ꯂꯥꯡꯐꯩ ꯆꯠꯈꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯆꯥꯅꯨꯄꯥꯅ ꯂꯥꯡꯐꯩꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯂꯥꯏꯖꯕꯨ ꯇꯥꯟꯊꯣꯛꯅꯒꯦ ꯈꯜꯂꯗꯨꯅ ꯂꯥꯏꯕꯤ ꯃꯃꯧꯗ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯆꯩ ꯊꯥꯡꯕ ꯀꯌꯥ ꯍꯧꯔꯛꯂꯝꯃꯤ ꯃꯅꯦꯝꯅ ꯐꯅ ꯆꯩꯔꯕꯁꯨ ꯃꯆꯥꯁꯤꯅ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯕ ꯐꯥꯎꯗꯗꯤ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯈꯥꯡꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯂꯥꯏꯖꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ ꯂꯥꯏꯖꯅ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯑꯃꯨꯛ ꯄꯣꯛꯂꯛꯄꯁꯤꯗꯗꯤ ꯂꯥꯏꯕꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯂꯥꯏꯖꯕꯨ ꯑꯣꯠ ꯐꯥꯎꯔꯛꯂꯝꯃꯤ ꯑꯉꯥꯡ ꯃꯆꯥ ꯆꯦꯜꯂꯤ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯂꯥꯏꯕꯤꯅ ꯃꯃꯧꯕꯨ ꯆꯥꯛ ꯐꯥꯎꯕ ꯅꯣꯡꯃꯗ ꯆꯔꯥ 2 ꯁꯨꯅ ꯄꯤꯖꯕꯤꯔꯝꯗꯦ ꯂꯥꯏꯖꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯊꯛꯄ ꯐꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯃꯕꯨꯛ ꯊꯟꯅ ꯄꯤꯊꯛꯄ ꯐꯥꯎꯕ ꯉꯝꯗꯕꯅ ꯑꯉꯥꯡꯗꯨꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯂꯥꯏꯕꯤ ꯁꯥꯎꯅ ꯍꯩ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯕꯨ ꯅꯆꯥꯁꯦ ꯀꯞꯍꯜꯂꯛꯀꯅꯨꯅꯦ ꯑꯩ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯑꯩꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯍꯥꯏꯔꯕꯁꯨ ꯏꯀꯥꯏ ꯈꯪꯗꯕꯅꯤꯅ ꯁꯤ ꯍꯦꯛꯇ ꯈꯥꯡꯗꯅ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯤꯅꯦ ꯍꯥ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯃꯥ ꯅꯆꯥꯕꯨ ꯑꯩꯅꯅꯦ ꯀꯞꯗꯧꯅ ꯊꯝꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨꯀꯣ ꯅꯪꯕꯨ ꯑꯩꯅ ꯄꯥꯝꯗꯤꯌꯦ ꯍꯣꯠꯁꯨ ꯄꯥꯝꯖꯗꯦ ꯏꯆꯥꯅ ꯐꯅ ꯄꯥꯝꯖꯅ ꯄꯨꯔꯛꯄꯅꯤ ꯈꯜꯂꯒꯅꯦ ꯈꯥ ꯆꯤꯛꯇꯨꯅ ꯂꯩꯔꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯆꯥꯁꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯅꯤ나 ꯅꯪꯅꯦ ꯌꯨꯝꯁꯤ ꯂꯩꯕ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯣꯏ ꯈꯪꯗꯗꯅ ꯆꯠꯄꯤꯈ꯭ꯔꯣ ꯆꯠꯄꯤꯈ꯭ꯔꯣ ꯏꯈꯨꯠ ꯆꯥꯕꯤ ꯏꯃꯧ 이수 삐바 삐บึꯉꯝꯒꯗꯕꯤ 양양 라우비 ꯑꯃꯅꯦ 이모 오이나 티자오르게 낭내 ꯆꯠꯄꯤꯈ꯭ꯔꯣꯅꯦ 미나이 누비 마마 fat다비네 뿌구 마사니네네 깝수 깝그래 그리 ꯉꯥꯡꯅꯣ ꯈꯪꯗꯦꯅꯦ ꯑꯩꯅꯅꯦ 이시 좀 ꯀꯥꯔꯛꯇꯅ ꯍꯥꯏꯕ ꯅꯃꯥꯅ ꯆꯥꯛ ꯅꯉꯛꯁꯝ ꯄꯥꯏꯗꯨꯅ ꯌꯨꯝꯁꯤꯗꯒꯤ ꯍꯧꯖꯤꯛꯃꯛ ꯏꯜꯂꯨ ꯍꯥꯏꯕ꯭ꯔꯥ ꯍꯥ ꯅꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯜꯂꯨ ꯍꯥꯏꯕ꯭ꯔꯣ ꯂꯥꯏꯖꯥ ꯀꯞꯂꯤꯕ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯃꯄꯤ ꯁꯤꯟꯊꯅ 이방이 신다 이사부 깝라도 ꯀꯩꯗꯧꯕꯒꯦ 이자는 대마야다 깝리바 까리기노 이사부 아람 카랑바 캉바 감드라브로 세 까빠똑 이방이 신다 까빠똑 다도뽀 아이코 애니네 사가 짜르마 maglan kayato kasidi macienta나 kay imana imay jama nungsibidre dadopo nagmulao kaydobage imay jayang ware imay jayang ware dadopo Asya haiduna Liza mapuroybubu ningsingduna pendana sumkapni Liza kapna ningayna tumliba masabu yengzaduna ibagi sinta ngasidi yung tadokduna ꯆꯠꯈ꯭ꯔꯁꯤꯀꯣ 다도뽀 ꯅꯪ 이마이자부디 와라우 가두고 이마이자나 다도뽀 할락바 가이자부기 바가 당나도 이밤나 라이츠 이마나 마마와이보 럭신비바기 마우 유마세 다독두나 쌀크라이나 딴비레 다도뽀 아이 강두나 라이바 숭감드레 이마이자나 란다바 막도이라바디 아이코이 뿌나 아노바 뿌치에바나 아봉 행민나바 오이시고 아이 자바 뿌두나 짤라게 따도뽀 난 이마이자게 콩고들리 미라오고 따도뽀 아시 하이두나 ꯄꯦꯟꯗꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏꯖꯥ ꯄꯤꯛꯂꯤꯕ ꯃꯆꯥꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯡꯊꯥꯡꯗꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯥꯏꯖꯥ ꯂꯩꯔꯝꯗꯕꯗ ꯂꯥꯏꯕꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ ꯇꯁ ꯀꯝꯗꯧꯏ ꯉꯁꯤꯗꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯌꯨꯗꯨꯅ ꯂꯩꯔꯝꯂꯕ ꯇꯤꯡꯈꯪ ꯑꯃ ꯉꯁꯤꯗꯤ ꯁꯠꯈ꯭ꯔꯦꯗꯅ ꯏꯁꯥꯁꯦ ꯌꯥꯡꯉꯤ ꯇꯧꯔꯤꯁꯦ ꯂꯥꯏꯕꯤ ꯑꯩꯅ ꯌꯥꯗ꯭ꯔꯕꯗꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯥ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯂꯨꯅꯦꯒꯦ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯗꯅ ꯆꯠꯈ꯭ꯔꯦꯗꯅ ꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯂꯦ ꯅꯨꯄꯤ ꯑꯐꯕꯤ ꯑꯃ ꯊꯤꯔꯒꯅꯦ ꯏꯆꯥꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯀꯦ ꯑꯁꯤ ꯈꯜꯂꯗꯨꯅ ꯂꯩꯕꯤꯅ ꯇꯣꯝꯄꯣꯛꯀꯤ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛ ꯂꯥꯛꯄꯒ ꯂꯨꯍꯣꯡꯕꯤꯅꯕ ꯍꯥꯏꯗꯨꯅ ꯌꯨꯝ ꯀꯩꯒꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯇꯣꯝꯄꯣꯛ ꯃꯆꯥꯒꯤ ꯑꯃꯗꯤ ꯂꯥꯏꯖꯒꯤ ꯃꯃꯜ ꯇꯥꯡꯕ ꯄꯣꯠ ꯀꯌꯥ ꯑꯃꯁꯨ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯇꯣꯝꯄꯣꯛꯇꯤ ꯌꯨꯝ ꯀꯩꯒ ꯅꯤꯡꯊꯤꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯝꯕꯁꯤꯗ ꯃꯃꯥ ꯋꯥꯈꯜ ꯇꯥꯔꯦ ꯈꯟꯅ ꯍꯔꯥꯎꯖꯩ ꯇꯣꯝꯄꯣꯛ ꯁꯨꯃꯥꯡꯗꯨ ꯂꯦꯞꯇꯨꯅ ꯂꯩꯖ ꯑꯩ ꯍꯜꯂꯦ ꯏꯃꯥꯎ ꯃꯆꯥꯅꯨꯄꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯕꯗ ꯂꯥꯏꯕꯤ ꯍꯔꯥꯎꯅ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯃꯩ ꯑꯣꯛꯄꯤꯔꯝꯃꯤ ꯃꯥ ꯂꯥꯏꯖꯒ ꯉꯥꯡꯒꯗꯤ ꯍꯩ ꯂꯥꯛꯄꯒꯤꯅꯦ ꯅꯦꯅꯥ ꯑꯝꯇ ꯇꯥꯈꯣ ꯍꯥꯟꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯛꯇꯕꯤꯗꯣ ꯍꯪꯂꯛꯀꯟ ꯏꯃꯥ ꯏꯆꯤꯡꯁꯤꯅꯅꯦ ꯄꯥꯟꯕꯨ ꯄꯥꯅꯤꯡꯗꯤꯌꯦ ꯊꯨꯏ ꯇꯣꯝꯄꯣꯛ ꯃꯃꯥꯒꯤ ꯃꯇꯧꯗ ꯄꯥꯈꯠꯅ ꯀꯥꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯌꯨꯝ ꯁꯦꯡꯗꯣꯛꯄꯒꯤ ꯀꯥꯗꯨ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ
ꯑꯁꯦꯡꯕ ꯈꯪꯅꯤꯡꯕꯅ ꯉꯥꯎꯔꯕ ꯇꯣꯝꯄꯣꯛ ꯃꯃꯥꯕꯣꯛ ꯊꯕꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯏꯃꯥꯕꯣꯛ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯌꯨꯝ ꯑꯁꯤꯗ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯅꯃꯧ ꯅꯨꯄꯤ ꯂꯥꯏꯖ ꯃꯐꯝ ꯀꯩꯗ ꯆꯠꯈ꯭ꯔꯕꯒꯦ ꯅꯁꯥꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯏꯃꯥꯕꯣꯛ ꯇꯣꯝꯄꯣꯛ ꯏꯃꯧ ꯂꯥꯏꯖꯗꯣ ꯅꯨꯡꯁꯤ ꯏꯃꯧꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅꯁꯨ ꯅꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯡꯃꯇ ꯏꯃꯧꯗꯨꯒꯤ ꯑꯋꯥꯕꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯨ ꯉꯝꯗꯦ ꯅꯪꯅ ꯂꯥꯡꯕꯩ ꯆꯠꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯏꯃꯧꯗꯣ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤ ꯃꯗꯨꯒꯤ ꯇꯨꯡꯗ ꯅꯃꯥꯁꯤꯅ ꯑꯣꯠꯄ ꯅꯩꯕ ꯍꯦꯃꯟꯕꯗꯒꯤ ꯏꯃꯧꯗꯣ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯅꯃꯥꯁꯤꯅ ꯅꯨꯄꯤ ꯑꯃ ꯍꯥꯏꯅꯗꯨꯅ ꯊꯝꯂꯒ ꯂꯨꯍꯣꯡꯅꯕ ꯌꯨꯝ ꯀꯩ ꯁꯦꯝꯂꯤꯕꯁꯤꯅꯤ ꯈꯪꯗ꯭ꯔꯦ ꯏꯃꯥꯕꯣꯛꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯏꯈꯥ ꯇꯥꯕꯅꯤ ꯍꯥꯏꯗꯅ ꯃꯊꯛ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯋꯥ ꯀꯔꯤꯁꯨ ꯇꯥꯕꯤꯕ ꯅꯠꯇꯦ ꯃꯥꯅ ꯇꯧꯅꯤꯡꯕꯅꯤ ꯇꯧꯔꯤꯕ ꯇꯣꯝꯄꯣꯛꯁꯨ ꯑꯁꯦꯡꯕ ꯈꯪꯂꯕꯗ ꯁꯥꯎꯅ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯒꯤ ꯃꯃꯥꯏꯗ ꯁꯥꯎꯅ ꯈꯨꯄꯥꯛꯅ ꯊꯥꯏ ꯈꯪꯕ꯭ꯔꯥ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯈꯨꯠ ꯊꯥꯔꯦ ꯑꯗꯨꯛꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯤꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤ ꯂꯩꯇꯕ ꯂꯥꯏꯖꯅ ꯅꯐꯝꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯄꯤꯛꯂꯤꯕ ꯏꯆꯥꯅ ꯅꯐꯝꯗ ꯀꯔꯤ ꯑꯁꯣꯏꯕ ꯊꯕꯛ ꯇꯧꯔꯝꯕꯒꯦ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯂꯝꯂꯤꯕꯅꯣ ꯇꯣꯝꯄꯣꯛ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯇꯨꯅ ꯏꯃꯥ ꯅꯪꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯅꯃꯧꯅ ꯁꯨꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯤꯕ ꯅꯪꯅ ꯅꯆꯥ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯣ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯌꯦ ꯄꯤꯛꯂꯤꯕ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥꯗꯨ ꯐꯥꯎꯕ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥ ꯑꯩꯒꯤ ꯁꯦꯡꯂꯕ ꯏꯅꯤ ꯈꯪꯅ ꯏꯃꯥꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯅꯤꯀꯣ ꯑꯁꯨꯝꯅ ꯏꯊꯥꯗꯒꯤ ꯏꯇꯨ ꯏꯆꯥꯕꯨ ꯁꯦꯠꯈꯤꯅꯤ ꯈꯪꯂꯝꯂꯕ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯈꯛ ꯆꯠꯂꯝꯃꯣꯏ ꯅꯨꯡꯁꯤꯕ ꯏꯆꯥꯒꯤ ꯁꯛꯇꯝ ꯎꯖꯕ ꯐꯪꯗ꯭ꯔꯕꯗ ꯑꯩꯅ ꯇꯥꯟꯁꯤꯜꯂꯨꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯑꯔꯦꯝꯕꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯁꯥꯎꯅ ꯃꯥꯅ ꯄꯨꯔꯛꯄ ꯁꯦꯜ ꯄꯨꯝꯕ ꯂꯥꯏꯕꯤꯗ ꯂꯪꯁꯤꯟꯗꯨꯅ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯑꯍꯦꯟꯕ ꯌꯥꯝꯅ ꯄꯥꯝꯕ ꯅꯠꯇ꯭ꯔꯥ ꯏꯃꯥ ꯁꯦ ꯅꯪ ꯁꯤꯜꯂꯧ ꯏꯐꯝꯗ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ ꯑꯩꯅ ꯉꯁꯤ ꯏꯆꯥꯒꯤ ꯃꯁꯛ ꯐꯥꯎꯕ ꯎꯖꯕ ꯉꯝꯗ ꯋꯥꯅ ꯆꯥꯡꯅ ꯈꯥꯡꯂꯤꯕ ꯑꯁꯤꯒꯨꯝ ꯏꯃꯥ ꯅꯪꯁꯨ ꯈꯥꯡꯉꯨꯀꯣ ꯇꯨ ꯏꯆꯥ ꯂꯩꯇꯕ ꯌꯨꯝꯁꯤꯗ ꯑꯩ ꯃꯤꯀꯞ ꯑꯃ ꯐꯥꯎ ꯄꯟꯊꯗꯨꯅ ꯑꯩ ꯈꯛ ꯂꯩꯔꯣꯏ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯤ ꯀꯣꯟꯗꯨꯅ ꯏꯃꯥ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯣꯏꯌꯨꯀꯣ ꯅꯪ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯣꯏꯌꯨ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯁꯦ ꯏꯆꯥ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯃꯃꯥ ꯃꯆꯥꯗꯨꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕꯁꯨ ꯏꯃꯥꯅ ꯏꯆꯥꯒꯤ ꯂꯨꯍꯣꯡꯅꯕ ꯁꯤꯠꯂꯤ ꯃꯁꯤꯅ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯝꯕ ꯑꯃꯨꯛ ꯍꯟꯖꯤꯟꯒꯗꯧꯔꯤꯕꯅꯤ ꯇꯣꯝꯄꯣꯛ ꯃꯌꯥ ꯆꯤꯛꯇꯨꯅ ꯂꯨꯍꯣꯡꯕ ꯀꯅꯥꯒꯤ ꯂꯨꯍꯣꯡꯕ ꯏꯇꯨ ꯏꯆꯥ ꯂꯩꯔꯕ ꯑꯩꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯏꯃꯥ ꯍꯧꯖꯤꯛ ꯅꯃꯥꯡ ꯑꯁꯤꯗ ꯁꯤꯕ ꯉꯝꯂꯣꯏ ꯈꯜꯂꯤꯕ꯭ꯔꯥ ꯑꯩꯅ ꯁꯤꯈ꯭ꯔꯕꯗ ꯂꯝꯂꯥꯟꯕ ꯀꯅꯥꯕꯨ ꯅꯆꯥ ꯆꯠꯎ ꯍꯥꯏꯔꯕꯗ ꯅꯁꯥꯅ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯌꯨ ꯈꯨꯝꯃꯣꯏꯕ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯕꯨ ꯅꯆꯥ ꯑꯣꯏꯕ ꯌꯥꯒꯗ꯭ꯔꯥ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ ꯃꯥꯂꯦꯝꯁꯤꯗ ꯏꯆꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯕꯨꯁꯨ ꯁꯣꯏꯗꯅ ꯅꯨꯡꯁꯤꯕ ꯉꯝꯂꯝꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯒꯨꯝꯕꯤꯔ ꯑꯃꯣꯝꯅ ꯃꯆꯥ ꯅꯨꯡꯁꯤꯕꯒꯨꯝꯕꯅꯤ ꯅꯐꯝꯗ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯀꯅꯥ ꯂꯩꯇꯕꯀꯣ ꯑꯩꯒꯤꯁꯨ ꯏꯆꯥꯒꯤ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯖꯤꯜꯂꯨ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯃꯥ ꯁꯤꯈ꯭ꯔꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ ꯑꯗꯨꯅ ꯅꯪꯒ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯑꯣꯟꯁꯤꯟꯅꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛ ꯑꯄꯣꯛꯄꯤ ꯃꯃꯥꯗ ꯏꯃꯥ ꯐꯥꯎꯕ ꯀꯧꯔꯝꯗ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯕꯤ ꯂꯪꯖꯔꯨꯕ ꯃꯔꯥꯜ ꯀꯌꯥꯗꯨꯅ ꯃꯆꯥꯕꯨ ꯈꯥꯝꯖꯕ ꯐꯥꯎꯕ ꯉꯝꯗ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯇꯣꯝꯄꯣꯛꯁꯨ ꯂꯥꯏꯖ ꯑꯃꯗꯤ ꯃꯆꯥꯕꯨ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯆꯥꯅ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯕꯗ ꯑꯉꯥꯎꯕꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ ꯃꯇꯥꯎꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯕꯗ ꯄꯨꯔꯦꯜꯅ ꯇꯣꯝꯄꯣꯛ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯆꯥꯒ ꯏꯆꯥ ꯂꯥꯏꯖꯒ ꯁꯣꯏꯗꯅ ꯍꯜꯂꯛꯈꯤꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯅꯪ ꯑꯁꯨꯝꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯈꯟꯗꯨꯅ ꯅꯪ ꯍꯤꯡꯈꯤꯒꯗꯕꯅꯤ ꯑꯁꯨꯝꯅ ꯄꯨꯔꯦꯜ ꯃꯥꯅ ꯊꯦꯝꯕꯗꯒꯤ ꯇꯣꯝꯄꯣꯛ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯒꯤ ꯈꯟꯗꯨꯅ ꯊꯕꯛ ꯀꯟꯅ ꯁꯨꯗꯨꯅ ꯁꯦꯜ ꯊꯨꯝ ꯀꯌꯥ ꯇꯥꯟꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯂꯥꯏꯕꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯊꯕꯛꯀꯤ ꯃꯍꯩꯗꯤ ꯃꯁꯥꯅ ꯐꯪꯖꯕ ꯍꯥꯏꯕꯁꯤ ꯂꯥꯏꯒꯤ ꯋꯥꯌꯦꯜꯅꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯗ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯤ ꯃꯥꯅ ꯑꯗꯨꯝꯅ ꯀꯟꯅ ꯅꯥꯗꯨ ꯂꯩꯔꯕꯗꯨ ꯐꯥꯎꯕ ꯀꯅꯥꯅꯁꯨ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯗꯦ ꯑꯗꯨꯅ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯅ ꯄꯣꯡꯂꯨꯕ ꯂꯥꯏꯕꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏ ꯃꯤꯀꯨꯞꯇ ꯀꯅꯥꯒꯤ ꯁꯦꯕꯥ ꯐꯪꯗ ꯑꯔꯥꯝ ꯈꯧꯔꯥꯡꯕꯅ ꯌꯣꯝꯗꯨꯅ ꯏꯁꯤꯡ ꯂꯤꯛꯂꯥ ꯑꯃ ꯐꯥꯎꯕ ꯊꯛꯄ ꯐꯪꯗ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯣꯝꯄꯣꯛ ꯎ ꯂꯂꯣꯟꯕꯒꯤ
ꯎ ꯈꯔ ꯂꯧꯔꯨꯅꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯥꯞꯄ ꯈꯨꯜ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯎ ꯐꯖꯕꯁꯤꯡꯗꯨ ꯈꯜꯂꯗꯨꯅ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗ ꯎ ꯐꯖꯕꯁꯤꯡꯗꯨꯕꯨ ꯌꯥꯟꯕ ꯍꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯁꯛ ꯈꯪꯗꯕ ꯏꯄꯟ, ꯑꯁꯤꯒꯤ ꯂꯩ ꯁꯥꯠꯄꯁꯦ, ꯑꯁꯤꯒꯤ ꯎꯁꯦ, ꯂꯩ ꯁꯥꯠꯄ ꯎꯁꯦ ꯌꯥꯟꯕꯤꯈꯤꯅꯨꯀꯣ, ꯌꯥꯟꯕꯤꯈꯤꯅꯨꯋꯣ꯫ ꯇꯣꯝꯄꯣꯛ ꯑꯉꯥꯡ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯖꯩ꯫ ꯑꯉꯥꯡ ꯑꯗꯨꯅꯒ ꯃꯁꯛ ꯃꯇꯧ ꯅꯨꯡꯁꯤꯕꯅꯦ꯫ ꯇꯣꯝꯄꯣꯛ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯄꯝꯈꯠꯇꯨꯅ ꯅꯪꯕꯨ ꯎꯗꯛꯁꯤ ꯁꯥꯠꯂꯤꯕ ꯂꯩꯁꯦ ꯄꯥꯝꯕ꯭ꯔꯅꯦ? ꯑꯩꯗꯤ ꯂꯩ ꯄꯥꯝꯗꯦ ꯄꯟ, ꯑꯥꯒꯤ ꯎꯁꯥꯁꯤꯗ ꯎꯆꯦꯛ ꯃꯈꯣꯜ ꯑꯃ ꯁꯥꯏꯁꯦ ꯎꯕ꯭ꯔꯥ? ꯇꯣꯝꯄꯣꯛꯁꯨ ꯁꯤꯟꯊꯥꯅ ꯃꯈꯨꯠ ꯊꯤꯜꯂꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯎꯔꯦ ꯑꯥꯗꯒꯤꯁꯦ꯫ ꯑꯁꯤꯒꯤ ꯎꯆꯦꯛ ꯃꯄꯤ ꯃꯆꯥꯁꯦ ꯏꯃꯥꯒꯩꯒꯅ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯌꯦꯡꯉꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯎꯆꯦꯛ ꯃꯃꯥꯒ ꯃꯆꯥꯒꯁꯦ ꯎꯆꯦꯛ ꯃꯄꯥ ꯂꯥꯛꯄ ꯉꯥꯏꯔꯤꯅꯤ ꯍꯥꯏ꯫ ꯑꯗꯨꯅ ꯏꯄꯟ, ꯎꯁꯤ ꯌꯥꯟꯕꯤꯒꯅꯨꯀꯣ꯫ ꯎꯁꯤ ꯌꯥꯟꯈ꯭ꯔꯗꯤ ꯄꯤꯛꯂꯤꯕ ꯎꯆꯦꯛꯀꯤ ꯃꯆꯥꯁꯤꯡꯁꯦ ꯃꯣꯏꯒꯤ ꯂꯩꯐꯝ ꯃꯈꯣꯟꯁꯦ ꯀꯥꯏꯔꯅꯤꯕ꯫ ꯎꯆꯦꯛ ꯃꯄꯥ ꯍꯜꯂꯛꯄꯗ ꯃꯆꯥ ꯂꯩꯔꯝꯗꯕꯒꯤ ꯌꯥꯝ ꯀꯞꯀꯅꯤ꯫ ꯑꯗꯨꯅ ꯎꯁꯦ ꯌꯥꯟꯒꯦ ꯍꯥꯏꯔꯁꯨ ꯎꯆꯦꯛ ꯃꯄꯥ ꯂꯥꯛꯑꯒ ꯑꯣꯏꯅ ꯌꯥꯜꯂꯨꯀꯣ꯫ ꯇꯣꯝꯄꯣꯛ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯋꯥꯍꯩꯗ ꯆꯩꯅꯥ ꯈꯥꯡꯂꯤꯕ ꯊꯃꯣꯏꯗ ꯍꯦꯟꯅ ꯑꯋꯥꯕ ꯄꯤꯔꯗꯨꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯡꯊꯅ ꯌꯦꯡꯂꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯇꯧꯗ ꯑꯉꯥꯡ ꯑꯗꯨꯅ ꯏꯄꯟ, ꯅꯪ ꯀꯞꯄꯤꯔꯣ? ꯏꯄꯟ ꯀꯞꯇꯦꯗ꯫ ꯊꯥꯏꯅ ꯏꯄꯟꯒꯤ ꯅꯪꯒꯨꯝꯅꯅꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯏꯆꯥꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯪꯕꯨ ꯎꯕꯁꯤꯗ ꯃꯥꯕꯨ ꯅꯤꯡꯁꯤꯡꯉꯤ꯫ ꯅꯪꯕꯨ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯒꯦ? ꯁꯤꯟꯊꯥ ꯀꯧꯏ꯫ ꯏꯄꯟꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯍꯣꯔꯦꯟꯅꯦ ꯏꯃꯥꯗ ꯍꯥꯏꯗꯣꯛꯀꯦ ꯎ ꯌꯥꯟꯒꯦ ꯇꯧꯕꯒꯤ꯫ ꯏꯃꯥꯅ ꯎ ꯌꯥꯟꯕꯗꯣ ꯐꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏ꯫ ꯇꯣꯝꯄꯣꯛ ꯀꯧꯏ꯫ ꯍꯣꯔꯦꯟ ꯏꯃꯥꯗꯅꯦ ꯏꯄꯟ ꯇꯣꯝꯄꯣꯛꯅ ꯑꯩꯒꯤ ꯎꯆꯦꯛ ꯂꯩꯕ ꯎꯗꯣ ꯌꯥꯟꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯇꯝꯃꯨꯀꯣ꯫ ꯁꯤꯟꯊꯥ ꯇꯣꯝꯄꯣꯛꯀꯤ ꯃꯃꯤꯡ ꯇꯥꯕꯗ ꯍꯔꯥꯎꯅ ꯏꯄꯟ, ꯅꯪ ꯁꯤꯗ ꯂꯦꯡꯗꯕꯤ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯏꯃꯥ ꯀꯧꯔꯨꯒꯦ꯫ ꯑꯩꯒꯤ ꯏꯃꯥꯅꯅꯦ ꯑꯩꯒꯤ ꯄꯥꯕꯒꯤ ꯃꯤꯡꯗꯣ ꯇꯣꯝꯄꯣꯛ ꯀꯧꯏ ꯍꯥꯏ꯫ ꯑꯩꯒꯤ ꯄꯥꯕꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏ꯫ ꯑꯩ ꯏꯃꯥ ꯀꯧꯔꯨꯒꯦ ꯏꯄꯟ, ꯏꯃꯥ ꯀꯧꯔꯨꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯥ ꯃꯌꯨꯝ ꯇꯝꯅ ꯆꯪꯂꯛꯇꯨꯅ ꯁꯤꯟꯊꯥ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯐꯤ ꯁꯨꯔꯤꯕ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯏꯃꯥ, ꯑꯁꯤꯗꯅꯦ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯍꯧꯋꯦꯕꯀꯣ꯫ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯄꯥꯕ꯭ꯔꯥ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ, ꯃꯕꯨꯛꯁꯨ ꯌꯥꯝ ꯐꯩ, ꯂꯥꯛꯑꯣ ꯏꯃꯥ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯥꯏꯖꯕꯁꯤꯡꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯔꯛꯏ꯫ ꯏꯃꯥ, ꯑꯁꯤ ꯅꯨꯄꯥꯁꯦ ꯑꯩꯒꯤ ꯄꯥꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯂꯥꯏꯖ ꯇꯣꯝꯄꯣꯛꯄꯨ ꯎꯔꯕꯗ ꯀꯔꯤꯁꯨ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗ ꯉꯛꯅ ꯂꯦꯞꯂꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯃꯇꯝ ꯀꯨꯏꯅꯒꯤ ꯃꯃꯥꯡꯗꯒꯤ ꯎꯖꯅꯤꯡꯗꯨꯅ ꯂꯥꯛꯂꯕ ꯁꯛꯇꯝꯅ ꯃꯤꯠꯃꯥꯡ ꯑꯗꯨ ꯂꯦꯞꯂꯔꯕꯗ ꯍꯔꯥꯎꯅ ꯃꯆꯥ ꯁꯤꯟꯊꯥꯅ ꯃꯃꯥꯗ ꯍꯪꯈꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯛꯏ꯫ ꯃꯥꯅꯤ, ꯏꯁꯥꯒꯤ ꯄꯥꯕꯅꯦ ꯑꯩꯁꯦ꯫ ꯁꯤꯟꯊꯥ, ꯑꯩ ꯅꯪꯕꯨ ꯄꯣꯛꯄ ꯄꯥꯕꯅꯤ꯫ ꯏꯄꯥꯅ ꯏꯆꯥꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ꯫ ꯄꯥꯕ ꯏꯆꯥꯕꯨ ꯄꯝꯒꯦ ꯂꯥꯛꯑꯣ꯫ ꯁꯤꯟꯊꯥꯁꯨ ꯃꯄꯥ ꯃꯁꯛ ꯈꯪꯂꯕꯗ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯖꯩ꯫ ꯇꯣꯝꯄꯣꯛ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯦ ꯏꯃꯥ ꯏꯆꯥꯒꯤ ꯈꯣꯡꯒꯣꯜ ꯂꯤꯛꯄꯤꯔꯛꯇ꯭ꯔꯤꯕ? ꯂꯥꯏꯖ, ꯑꯩꯅ ꯅꯃꯥ ꯅꯆꯥꯕꯨ ꯃꯐꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯊꯤꯕ ꯉꯁꯤꯁꯨ ꯂꯦꯞꯇ꯭ꯔꯤ꯫ ꯑꯩꯒꯤ ꯑꯋꯥꯕꯕꯨ ꯏꯁꯣꯔ ꯃꯥꯅ ꯎꯕꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯅꯪꯕꯨ ꯊꯦꯡꯅꯍꯟꯕꯤꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯃꯥ ꯅꯆꯥꯒꯤ ꯑꯋꯥꯕ ꯃꯇꯝ ꯂꯣꯏꯔꯦ꯫ ꯑꯩꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯂꯨꯔꯁꯤ꯫ ꯇꯣꯝꯄꯣꯛ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯅꯨ꯫ ꯇꯣꯝꯄꯣꯛꯄꯨ ꯅꯨꯡꯁꯤꯔꯕꯁꯨ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯈꯣꯡꯒꯣꯜ ꯇꯥꯔꯛꯄ ꯄꯥꯝꯗ꯭ꯔꯦ꯫ ꯂꯥꯏꯖ, ꯑꯩꯁꯤ ꯃꯄꯥ ꯑꯃꯅꯤ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯍꯨꯃꯥꯡ ꯃꯃꯜꯇꯅ ꯇꯥꯟꯁꯤꯟꯖꯕ ꯂꯟꯊꯨꯝ ꯀꯌꯥ ꯊꯝꯂꯤ꯫ ꯀꯔꯤꯒꯤ ꯅꯃꯥ ꯅꯆꯥꯕꯨ ꯑꯃꯨꯛ ꯁꯔꯪꯗ ꯂꯪꯁꯤꯜꯂꯨꯅꯤ? ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯅ ꯁꯤꯟꯊꯥ ꯑꯃꯗꯤ ꯂꯥꯏꯖꯕꯨ ꯃꯥꯒꯤ ꯌꯨꯝ ꯑꯅꯧꯕꯗꯨꯗ ꯄꯨꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯑꯅꯧꯕ ꯑꯁꯥꯃꯒ ꯂꯣꯏꯅꯅ ꯍꯤꯡꯈꯤꯔꯝꯃꯤ꯫